Hello everyone. Saturday khudingi dum live streaming tawbadugi matung ina ngasigi Saturday sisu mayam ga wari watai tawnaba ina topic amakha puduna lakjare. Mamangi Saturday amadi live thaba ngamhodre khudong chadaba khara laibadagi ududuna ngasi oina mayamgi damakta yam nungairaba topic ama puduna lakjare. ꯑꯩ ꯑꯍꯥꯟꯕꯗ ꯀꯃꯦꯟ ꯑꯃꯅꯤ ꯑꯗꯨꯝ ꯍꯥꯟꯅ ꯄꯥꯊꯣꯛꯆꯒꯦ ꯑꯗꯨꯒ ꯀꯃꯦꯟꯁꯤꯡꯗꯣ ꯌꯦꯡꯉꯕ ꯃꯇꯨꯡꯗ ꯃꯌꯥꯝ ꯃꯤ ꯈꯔ ꯌꯥꯝꯃꯀꯥꯟꯗꯀꯣ ꯑꯩ ꯄꯥꯊꯣꯛꯄꯗꯣ ꯑꯃꯨꯛ ꯍꯧꯖꯒꯦ ꯇꯥꯏꯇꯜ ꯎꯕꯗ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯉꯁꯤꯒꯤ ꯗꯤꯁꯀꯁꯟꯁꯤꯗꯤ ꯃꯥꯏꯆꯧ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯕꯗꯨꯅꯤꯀꯣ ꯍꯥꯟꯅ ꯑꯩꯅ ꯍꯦꯛꯇ ꯍꯥꯟꯅ ꯄꯥꯊꯣꯛꯄꯁꯦ ꯅꯧꯅ ꯑꯗꯨꯝ ꯉꯥꯛ ꯂꯩꯔꯒ ꯊꯦꯡꯅꯕ ꯑꯗꯨ ꯀꯣꯟꯅ ꯇꯞꯅ ꯆꯪꯉꯛꯄꯁꯤꯡꯁꯤꯅ ꯈꯪꯗꯕ ꯀꯥꯏꯍꯧꯈ꯭ꯔꯒꯦ ꯀꯥꯏꯅ ꯍꯪꯕ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯅ ꯉꯥꯛꯇꯪ ꯂꯩꯔꯀꯥꯟꯗ ꯑꯣꯏꯅꯀꯣ ꯄꯥꯊꯣꯛꯁꯦꯕ ꯃꯥꯏꯕꯝ ꯖꯕꯦꯠ ꯑꯛꯇꯔ ꯐꯥꯔꯁ ꯀꯃꯦꯟ ꯊꯥꯒꯠꯆꯔꯤ ꯋꯦꯜꯀꯝ ꯑꯩ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯤꯗ ꯆꯪꯕꯤꯔꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯅꯣꯛꯆꯔꯤ ꯗꯦꯕꯤꯠ ꯃꯉꯥꯡꯆꯥ ꯀꯔꯤ ꯋꯥꯔꯤ ꯑꯔꯨꯕꯅꯣ ꯌꯥꯝꯅ ꯃꯃꯥꯡꯒꯤ ꯁꯦꯇꯔꯗꯦ ꯂꯥꯏꯚ ꯌꯥꯎꯍꯧꯗꯕ꯭ꯔꯥ ꯌꯥꯎꯔꯝꯃꯒꯗꯤ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯑꯩ ꯁꯦꯇꯔꯗꯦ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯃꯥꯏꯆꯧꯁꯤꯡꯒꯤ ꯃꯇꯥꯡꯗ ꯏꯄꯨ ꯃꯥꯏꯆꯧ ꯑꯃꯃꯝꯒꯤ ꯃꯇꯥꯡ ꯄꯨꯔꯒ ꯂꯥꯛꯑꯒ ꯃꯌꯥꯝꯒ ꯈꯟꯅ ꯅꯩꯅꯕꯒꯤ ꯇꯣꯄꯤꯛ ꯑꯃꯃꯝꯈꯛ ꯑꯗꯨꯝ ꯁꯦꯇꯔꯗꯦ ꯈꯨꯗꯤꯡꯒꯤ ꯄꯨꯖꯔꯛꯄꯅꯤ ꯉꯁꯤꯒꯤꯁꯤꯅ ꯇꯥꯏꯇꯜꯗ ꯎꯕꯗ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯗꯕ ꯃꯥꯜꯂꯦ ꯏꯄꯨ ꯃꯥꯏꯆꯧ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯒ ꯈꯟꯅ ꯅꯩꯅꯕꯒꯤ ꯇꯣꯄꯤꯛꯅꯤ ꯆꯤꯆꯦ ꯋꯥꯔꯤ ꯉꯥꯏꯕ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯃꯣꯍꯠ ꯏꯀ꯭ꯔꯝ ꯃꯨꯁꯂꯤꯝ ꯋꯥꯔꯁꯨ ꯋꯥꯅ ꯑꯗꯨꯝ ꯉꯥꯏꯕꯤꯕꯒꯤꯗꯃꯛꯇꯀꯣ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯩ ꯑꯗꯨꯝ ꯑꯩꯈꯣꯏ ꯌꯥꯝ ꯊꯨꯅ ꯍꯥꯞꯅꯕꯗꯤ ꯍꯣꯠꯅꯖꯒꯦ ꯈꯨꯗꯣꯡ ꯆꯥꯗꯕ ꯈꯔ ꯂꯩꯕꯗꯒꯤꯅꯤ ꯑꯗꯨꯒ ꯉꯁꯤ ꯀꯩꯃꯤ ꯁꯣꯏꯗꯅ ꯍꯥꯞꯀꯅꯤ ꯃꯟꯗꯦ ꯀꯤꯡ ꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯩ ꯌꯥꯎꯍꯧꯗ꯭ꯔꯦ ꯃꯃꯥꯡꯗꯣ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯇꯣꯟꯗꯣꯟꯕ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯦ ꯏꯄꯨ ꯃꯥꯏꯆꯧ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯄꯥꯊꯣꯛꯆꯔꯅꯤ ꯄꯥꯊꯣꯔꯛꯑꯅꯤ ꯈꯔꯀꯣ ꯑꯗꯨꯒ ꯄꯥꯊꯣꯛꯄꯁꯦ ꯂꯣꯏꯔꯀꯥꯟꯗ ꯈꯪꯃꯤꯟꯅꯔꯒ ꯃꯌꯥꯝꯗ ꯑꯩꯅ ꯏꯆꯝ ꯆꯝꯕ ꯁꯨꯝ ꯋꯥꯍꯪ ꯍꯪꯉꯅꯤ ꯑꯗꯨꯒ ꯑꯩꯅ ꯄꯥꯊꯣꯛꯈꯤꯕ ꯁꯔꯨꯛꯇꯨꯗꯒꯤ ꯁꯠꯀꯠꯂꯒ ꯍꯪꯒꯗꯧꯔꯤꯕꯅꯤ ꯋꯥꯍꯪꯁꯦ ꯃꯌꯥꯝꯅ ꯑꯃꯨꯛ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯑꯗꯨꯒ ꯈꯪꯃꯤꯟꯅꯍꯧꯕꯗꯣ ꯑꯩꯅ ꯍꯦꯛꯇ ꯌꯥꯝ ꯍꯦꯟꯅ ꯈꯪ ꯍꯩꯕꯒꯤ ꯀꯣꯏꯁꯟ ꯍꯪꯒꯦ ꯍꯥꯏꯕꯒꯤ ꯋꯥ ꯉꯥꯛ ꯅꯠꯇꯦ ꯑꯩꯅ ꯑꯈꯪꯕ ꯈꯔ ꯄꯥꯊꯣꯛꯆꯔꯅꯤ ꯄꯥꯊꯣꯛꯆꯕꯁꯤꯁꯨ ꯂꯥꯏꯔꯤꯛ ꯑꯃꯗꯒꯤ ꯄꯥꯊꯣꯛꯆꯕꯅꯤ ꯂꯥꯏꯔꯤꯛꯁꯤꯗꯒꯤ ꯄꯥꯊꯣꯛꯑ ꯃꯇꯨꯡꯗ ꯑꯩꯅ ꯃꯌꯥꯝꯗ ꯑꯃꯨꯛ ꯇꯥꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯀꯣꯏꯁꯟ ꯑꯃꯨꯛ ꯍꯪꯒꯗꯧꯔꯤꯕꯅꯤ ꯃꯌꯥꯝꯅ ꯀꯌꯥꯝ ꯃꯃꯨꯠ ꯇꯥꯅ ꯇꯥꯕꯤꯍꯧꯒꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯑꯀꯣꯟꯕꯗ ꯍꯪꯉꯛꯀꯗꯧꯔꯤꯕ ꯀꯣꯏꯁꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯗꯣ ꯑꯗꯨꯗ ꯈꯪꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯤ ꯇꯣꯄꯤꯛꯅꯤ ꯉꯁꯤꯒꯤꯁꯦ ꯑꯈꯪꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯌꯥꯝ ꯐꯔꯦ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯁꯤ ꯈꯪꯗꯕ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯉꯁꯤꯗꯒꯤ ꯅꯧꯅ ꯑꯃꯨꯛ ꯏꯄꯨ ꯃꯥꯏꯆꯧ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯔꯁꯤ ꯀꯔꯤ ꯋꯥꯔꯤꯅꯣ ꯏꯄꯨ ꯃꯥꯏꯆꯧ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏꯒꯤ ꯋꯥꯔꯤꯅꯦ ꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯔꯒ ꯅꯨꯡꯉꯥꯏꯔꯤꯌꯦ ꯆꯦ ꯁꯣꯅꯝ ꯆꯅꯨꯁꯤ ꯌꯥꯝ ꯐꯖꯩ ꯅꯔꯦꯁ ꯈꯨꯃꯥꯛꯆꯝ ꯊꯥꯒꯠꯆꯔꯤ ꯐꯨꯜ ꯁꯞꯄꯣꯔꯠꯅꯤ ꯆꯤꯆꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯌꯨꯇ꯭ꯌꯨꯕꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯗꯤ ꯍꯥꯏꯗꯧꯕ ꯃꯥꯜꯂꯤꯀꯣ ꯃꯣꯍꯠ ꯏꯀ꯭ꯔꯝ ꯃꯨꯁꯂꯤꯝ ꯑꯅ ꯌꯨꯖꯔ ꯅꯦꯝ ꯂꯩꯕ ꯑꯃꯅ ꯍꯥꯏꯕꯤꯔꯛꯄꯅꯤ ꯊꯦꯡꯛ ꯌꯨ ꯊꯦꯡꯉꯦ ꯍꯧꯔꯁꯤꯔꯥ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯣꯏ ꯑꯗꯨꯃꯛ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯑꯩ ꯁꯣꯏꯗꯅ ꯄꯥꯊꯣꯛꯆꯔꯛꯂꯒꯦ ꯌꯥꯝꯅ ꯃꯃꯨꯠ ꯇꯥꯅ ꯏꯪꯅ ꯇꯞꯅ ꯑꯗꯨꯝ ꯃꯌꯥꯝꯅ ꯈꯪꯅꯕꯒꯤ ꯃꯑꯣꯡꯗ ꯄꯥꯊꯣꯛꯆꯔꯛꯀꯦ ꯑꯗꯨꯗꯤ ꯍꯧꯔꯁꯤꯔꯥ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯝꯃꯦ ꯄꯥꯎꯈꯨꯝ ꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯝ ꯁꯦꯝ ꯁꯥꯔꯒ ꯂꯩꯕꯤꯌꯨ ꯂꯥꯏꯚꯁꯦ ꯂꯣꯏꯕ ꯐꯥꯎꯕ ꯂꯩꯕꯤꯌꯨ ꯊꯣꯛꯄꯤꯈꯤꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯁꯨ ꯊꯝꯖꯍꯧꯒꯦ ꯑꯗꯨꯒ ꯀꯣꯟꯅ ꯆꯪꯉꯛꯄꯁꯤꯡꯒꯤ ꯈꯜꯂꯒꯁꯨ ꯑꯩ ꯑꯃꯨꯛ ꯅꯧꯅ ꯍꯟꯅꯁꯨ ꯑꯅꯤꯔꯛ ꯍꯟꯅ ꯄꯥꯒꯅꯤ ꯑꯗꯣ ꯑꯍꯥꯟꯕꯁꯦ ꯄꯥꯊꯣꯔꯛꯑꯒꯦꯀꯣ ꯃꯌꯥꯝ ꯅꯤꯔꯨ ꯑꯕꯦ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯃꯅꯤꯄꯨꯔ ꯀꯤꯡ ꯀꯣꯡ ꯑꯅ ꯌꯨꯖꯔ ꯅꯦꯝ ꯂꯩꯕ ꯑꯃꯅ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯕꯤꯗꯕ ꯆꯠꯈ꯭ꯔꯁꯒꯦ ꯆꯦ ꯑꯣ ꯑꯩ ꯎꯍꯧꯗꯕꯒꯤꯅꯦ
ꯑꯩ ꯑꯃꯨꯛ ꯄꯥꯔꯦ ꯎꯕꯒ ꯑꯗꯣ ꯑꯩ ꯄꯥꯊꯣꯛꯄ ꯍꯧꯔꯒꯦꯀꯣ ꯃꯅꯤꯄꯨꯔ ꯀꯤꯡ ꯀꯣꯡ ꯁꯥꯎꯕ ꯌꯥꯗꯦ ꯏꯔꯝꯗꯝ ꯏ ꯄꯥꯎ ꯀꯨꯏꯔꯦ ꯁꯦꯝ ꯁꯥꯕ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯧꯔꯒꯦ ꯑꯗꯨꯗꯤ ꯆꯤꯆꯦ ꯑꯩꯗꯤ ꯑꯗꯨꯝ ꯈꯨꯝꯃꯤ ꯍꯣꯏ ꯈꯨꯝꯃꯤ ꯑꯗꯨꯝ ꯑꯗꯨꯗꯤ ꯍꯧꯔꯒꯦꯀꯣ ꯃꯌꯥꯝ ꯉꯥꯏꯕꯤꯔꯣ ꯑꯩ ꯄꯥꯊꯣꯛꯆꯔꯛꯑꯒꯦ ꯃꯃꯨꯠ ꯇꯥꯅ ꯈꯪꯗꯕ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯀꯔꯝꯕ ꯃꯇꯥꯡ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯈꯪꯍꯧꯗ꯭ꯔꯦꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯀꯃꯦꯟꯗ ꯃꯥꯏꯆꯧ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏ ꯆꯤꯉꯨ ꯂꯥꯏꯒꯤ ꯋꯥꯌꯦꯜ ꯃꯇꯨꯡ ꯏꯟꯅ ꯃꯄꯨ ꯁꯤꯗꯕ ꯆꯤꯉꯨ ꯂꯥꯏꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏ ꯑꯣꯏꯅ ꯄꯣꯛꯇꯨꯅ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯈꯣꯡꯗꯥꯔꯛꯄꯅꯤ ꯇꯥꯏꯕꯪꯂꯦꯟꯗ ꯈꯣꯡꯗꯥꯔꯛꯄ ꯂꯥꯏꯒꯤ ꯁꯥꯏꯑꯣꯟ ꯑꯣꯏꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯥꯏꯆꯧ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏꯁꯨ ꯑꯃꯅꯤ ꯃꯍꯥꯛ ꯃꯁꯛ ꯐꯖꯩ ꯌꯦꯡꯕꯗ ꯃꯉꯥꯜ ꯂꯩ ꯃꯄꯥꯡꯒꯜ ꯀꯜꯂꯤ ꯑꯀꯤꯕ ꯂꯩꯇꯦ ꯃꯅꯤꯡ ꯇꯝꯅ ꯍꯤꯡꯏ ꯃꯤꯅꯨꯡꯁꯤ ꯂꯩ ꯃꯤ ꯁꯦꯝꯕ ꯄꯥꯝꯃꯤ ꯃꯤꯕꯨ ꯃꯥꯡꯍꯟꯕ ꯄꯥꯝꯗꯦ ꯈꯥꯡꯕ ꯀꯜꯂꯤ ꯃꯥꯏꯆꯧ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏ ꯃꯍꯥꯛꯀꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗꯤ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯒꯤ ꯈꯥ ꯃꯥꯏꯀꯩꯗ ꯀꯤꯂꯣꯃꯤꯇꯔ 12 ꯏꯝꯐꯥꯜꯗꯒꯤ ꯆꯠꯂꯒ ꯂꯩꯕ ꯈꯥꯏꯗꯦꯝ ꯈꯨꯟꯗꯅꯤ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯥꯒꯩꯗꯤ ꯅꯣꯡꯃꯥꯏꯊꯦꯝ ꯀꯧꯏ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏ ꯁꯀꯥꯞꯇ 1947 ꯍꯥꯏꯕꯗꯤ 1277 ꯃꯦꯔꯥꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯁꯒꯣꯜꯁꯦꯝ ꯅꯨꯃꯤꯠꯇ ꯄꯣꯛꯈꯤ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯃꯤꯡꯗꯤ ꯅꯣꯡꯃꯥꯏꯊꯦꯝ ꯁꯥꯖꯧ ꯀꯧꯏ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯃꯤꯡꯗꯤ ꯂꯩꯃꯁꯈꯤ ꯀꯧꯏ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯂꯩꯃ ꯇꯝꯐꯥꯁꯪꯕꯤ ꯀꯧꯏ ꯃꯥꯏꯆꯧ 8ꯃꯛ ꯇꯥꯏꯕꯪꯗ ꯂꯥꯡꯑꯣꯟꯕ ꯃꯤꯑꯣꯏ ꯄꯣꯛ ꯑꯣꯏꯔꯛꯄ ꯃꯇꯝ ꯑꯗꯨ ꯏꯅꯤꯡꯊꯧ ꯃꯣꯏꯔꯥꯝꯕꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯃꯇꯝꯗꯅꯤ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏꯒꯤ ꯃꯃꯤꯡ ꯂꯨꯈꯣꯏ ꯀꯧꯔꯤꯕꯒꯤ ꯃꯔꯝ ꯂꯩ ꯃꯍꯥꯛ ꯄꯣꯛꯂꯛꯂꯕ ꯃꯇꯨꯡ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯃꯍꯥꯛꯀꯤ ꯁꯝꯂꯥꯡ ꯑꯁꯤ ꯏꯈꯣꯏ ꯈꯣꯏꯖꯤꯜꯂꯒ ꯇꯥꯏ ꯁꯝꯂꯥꯡ ꯈꯣꯏꯕ ꯃꯤꯕꯨ ꯂꯨꯈꯣꯏ ꯍꯥꯏꯅ ꯀꯧꯏ ꯑꯁꯨꯝꯅ ꯃꯄꯨꯕꯣꯛꯅ ꯃꯍꯥꯛꯄꯨ ꯂꯨꯈꯣꯏ ꯍꯥꯏꯅ ꯃꯤꯡꯒꯧꯅꯈꯤ ꯃꯩꯇꯩꯒꯤ ꯋꯥꯍꯩꯗ ꯑꯁꯨꯝꯅꯁꯨ ꯍꯥꯏꯅꯩ ꯃꯗꯨꯗꯤ ꯃꯔꯨ ꯈꯣꯏꯕ ꯁꯝꯂꯥꯡ ꯈꯣꯏꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯄꯨꯛꯆꯦꯜ ꯂꯨꯕ ꯃꯤꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯖꯤꯕ ꯑꯁꯤꯅ ꯃꯃꯥꯒꯤ ꯄꯤꯕꯨꯛꯅꯨꯡꯗꯒꯤ ꯍꯦꯛ ꯄꯣꯛꯊꯣꯔꯛꯄ ꯃꯇꯝꯗ ꯍꯪꯉꯥ ꯍꯪꯉꯥ ꯍꯥꯏꯅ ꯀꯞꯂꯛꯄ ꯍꯪꯉꯥ ꯍꯪꯉꯥ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯌꯩꯋꯥ ꯑꯃ ꯑꯣꯏꯅ ꯁꯛꯆ ꯁꯣꯟꯖꯗꯨꯅ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏꯅ ꯁꯛꯆ ꯁꯣꯟꯖꯕꯒꯤ ꯊꯕꯛꯁꯦ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏꯅ ꯇꯧꯈꯤ ꯅꯣꯡꯃꯒꯤ ꯊꯤꯔꯒ ꯆꯔꯥ ꯆꯥꯕ ꯌꯨꯝ ꯑꯃꯅꯤ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯂꯥꯏꯔ ꯑꯅꯪ ꯌꯨꯝꯕꯥꯜꯗ ꯃꯁꯥ ꯁꯔꯦꯞ ꯃꯄꯨꯡ ꯐꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯈꯤ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯕ ꯌꯨꯝꯕꯥꯜ ꯑꯣꯏꯅꯁꯨ ꯍꯧꯔꯛꯈꯤ ꯃꯤꯉꯣꯜꯗꯒꯤ ꯅꯤꯔꯒ ꯆꯥꯕꯗꯤ ꯇꯧꯈꯤꯗꯦ ꯃꯉꯥꯅꯤꯒꯤ ꯈꯣꯡꯅꯤ ꯈꯣꯡꯆꯠ ꯐꯠꯇꯦ ꯍꯥꯏꯕ ꯑꯃ ꯄꯨꯌꯥꯗ ꯂꯩ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯑꯍꯜ ꯂꯃꯟꯈꯩꯅ ꯃꯤ 5 ꯆꯠꯄꯁꯦ ꯐꯠꯇꯦ ꯑꯗꯨꯅ ꯃꯤ 5ꯅꯤ ꯁꯛꯅꯕ ꯅꯨꯡ ꯑꯃ ꯍꯥꯞꯄꯨ ꯀꯥꯏꯅ ꯑꯗꯨꯝ ꯍꯥꯏꯅꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕ ꯋꯥꯔꯤ ꯄꯥꯎꯔꯧ ꯀꯌꯥ ꯑꯃꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯇꯥꯕꯤꯔꯝꯂꯒꯅꯤ ꯑꯗꯨꯗꯣ ꯃꯉꯥꯒꯤ ꯈꯣꯡꯅꯤ ꯈꯣꯡꯆꯠ ꯐꯠꯇꯦ ꯍꯥꯏꯕ ꯑꯃ ꯂꯩꯕꯁꯦ ꯃꯁꯤ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯩꯌꯦꯅ ꯍꯥꯏ ꯏꯄꯨ ꯃꯥꯏꯆꯧ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏꯒ ꯑꯗꯨꯒ ꯃꯤ 5 ꯆꯠꯄ ꯐꯠꯇꯦꯅ ꯍꯥꯏꯔꯝꯂꯤꯕ ꯄꯨꯌꯥꯗ ꯏꯔꯝꯂꯤꯕꯁꯦ ꯁꯤꯁꯤꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯅꯁꯨ ꯊꯝꯕꯤꯔꯝꯂꯦ ꯑꯗꯣ ꯃꯇꯧ ꯀꯔꯝꯅ ꯃꯔꯤ ꯂꯩꯅꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯈꯥꯗ ꯑꯩ ꯑꯃꯨꯛ ꯄꯥꯊꯣꯛꯆꯔꯛꯑꯒꯦ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏ ꯄꯨꯟꯁꯤ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯅꯣꯡꯃꯒꯤ ꯆꯤꯡꯗ ꯃꯥꯟꯗ ꯆꯠꯇꯨꯅ ꯊꯕꯛ ꯇꯧꯗꯨꯅ ꯍꯤꯡꯕ ꯃꯤꯅꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯄꯨꯟꯅ ꯃꯥꯒ ꯄꯨꯟꯅ 3 ꯃꯈꯣꯏ 3ꯁꯤ ꯆꯤꯡꯁꯥꯡ ꯀꯥꯗꯨꯅ ꯊꯕꯛ ꯁꯤꯟꯊꯥ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯅꯕ ꯈꯔ ꯐꯪꯅꯕ ꯊꯤꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯃꯁꯨ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯌꯥꯎꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤ ꯃꯗꯨꯗ ꯂꯨꯈꯣꯏꯅ ꯃꯃꯥꯟꯅꯕ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠꯇ ꯌꯥꯎꯔꯒꯅꯨ ꯍꯥꯏꯈꯤ ꯃꯗꯨꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯑꯩꯕꯨ ꯌꯥꯎꯍꯟꯅꯤꯡꯗ꯭ꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯈꯤ ꯃꯗꯨꯗ ꯂꯨꯈꯣꯏꯅ ꯍꯥꯏꯈꯤ ꯅꯍꯥꯛꯅ ꯈꯣꯡꯆꯠ ꯑꯁꯤꯗ ꯌꯥꯎꯕ ꯊꯣꯛꯂꯒꯗꯤ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕꯗꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯣ ꯃꯗꯨꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯀꯅꯤ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯨꯝꯕ ꯌꯩꯋꯥ ꯑꯃ ꯅꯍꯥꯛꯀꯤ ꯂꯩ ꯍꯥꯏꯅ ꯇꯥꯛꯂꯝꯃꯦꯕ ꯃꯗꯨ ꯇꯥꯕꯗꯒꯤ ꯃꯃꯥꯟꯅꯕ ꯃꯔꯨꯞ ꯑꯗꯣ ꯈꯣꯡꯆꯠ ꯑꯗꯨꯗꯒꯤ ꯇꯣꯛꯈꯤ
ꯂꯥꯡꯒꯣꯜ ꯂꯨꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯨꯞꯁꯤꯡ ꯑꯗꯨꯒ ꯈꯣꯡꯁꯥꯟꯕ ꯍꯧꯈꯤ ꯑꯗꯨꯗꯤ ꯃꯉꯥ ꯆꯠꯀꯦ ꯇꯧꯔꯝꯕꯗꯒꯤ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏꯅ ꯐꯠꯇꯦꯅ ꯑꯃꯗꯣ ꯊꯅꯝꯃꯒ ꯃꯈꯣꯏ ꯃꯔꯤꯗꯤ ꯆꯤꯡꯗ ꯃꯥꯟꯗ ꯁꯦꯜ ꯇꯥꯟꯅꯕ ꯁꯦꯜ ꯂꯥꯛꯄ ꯍꯧꯈ꯭ꯔꯦꯕ ꯃꯗꯨꯒꯤ ꯇꯨꯡꯗ ꯕꯔꯥꯛ ꯇꯨꯔꯦꯜ ꯇꯣꯔꯕꯥꯜꯗ ꯊꯨꯡꯈ꯭ꯔꯦ ꯕꯔꯥꯛ ꯇꯨꯔꯦꯜꯗ ꯉꯥ ꯐꯥꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯏꯃꯥꯏꯗ ꯑꯀꯟꯕ ꯏꯔꯩ ꯏꯍꯨꯜ ꯑꯃ ꯂꯥꯛꯈꯤ ꯏꯔꯩ ꯏꯍꯨꯜ ꯍꯥꯏꯕꯗꯤ ꯂꯥꯏꯔꯦꯜ ꯅꯨꯡꯁꯝ ꯄꯥꯈꯪꯕ ꯋꯥꯡꯅ ꯀꯥꯈꯠꯂꯤ ꯏꯁꯤꯡ ꯅꯤꯛ ꯅꯤꯛ ꯂꯥꯎꯏ ꯂꯨꯈꯣꯏꯅ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯏꯁꯤꯡꯗ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯅ ꯂꯥꯏꯔꯦꯜ ꯑꯗꯨꯕꯨ ꯐꯥꯔꯒ ꯇꯣꯔꯕꯥꯟꯗ ꯄꯨꯈꯠꯂꯛꯈꯤ ꯑꯗꯨꯗꯤ ꯏꯁꯤꯡ ꯏꯔꯩ ꯑꯃ ꯂꯥꯛꯈꯤꯕꯗꯣ ꯑꯆꯧꯕ ꯑꯃ ꯂꯥꯏꯔꯦꯟ ꯅꯨꯡꯁꯝ ꯄꯥꯈꯪꯕꯅ ꯃꯥꯅ ꯂꯥꯛꯄꯒꯤ ꯏꯊꯛ ꯏꯔꯩꯅꯦꯕ ꯑꯗꯣ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏꯅ ꯌꯋꯥ ꯁꯣꯜꯂꯒ ꯂꯩꯋꯥ ꯁꯣꯜꯂꯀꯥꯟꯗ ꯐꯥꯔꯒ ꯄꯨꯈꯠꯂꯛꯑꯦ ꯃꯣꯏꯅ ꯑꯗꯨꯒꯤ ꯃꯈꯥ ꯑꯃꯨꯛ ꯄꯥꯊꯔꯛꯑꯒꯦ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯏꯁꯤꯡꯗ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯅ ꯂꯥꯏꯔꯦꯜ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯇꯣꯔꯕꯥꯟꯗ ꯄꯨꯈꯠꯂꯛꯂꯦ ꯑꯗꯨꯒ ꯂꯥꯏꯔꯦꯜ ꯑꯗꯨꯕꯨ ꯃꯇꯨꯞ 8 ꯊꯣꯛꯅ ꯀꯛꯇꯨꯅ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟꯗ ꯂꯥꯏꯒꯤ ꯊꯧꯔꯝ ꯄꯔꯤꯡ ꯆꯨꯝꯅ ꯄꯥꯡꯊꯣꯛꯂꯒ ꯐꯨꯝꯖꯤꯟꯈꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯃꯈꯣꯏ ꯃꯔꯤ ꯈꯣꯡꯁꯥꯜꯂꯦ ꯃꯐꯝ ꯑꯗꯨꯗ ꯅꯨꯃꯤꯠ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯍꯧꯔꯦ ꯃꯈꯣꯏꯅ ꯂꯥꯏꯔꯦꯜ ꯌꯨꯝꯐꯝ ꯃꯅꯥꯛ ꯌꯧꯔꯦ ꯀꯔꯤ ꯀꯔꯤ ꯊꯣꯛꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯈ꯭ꯔꯦ ꯂꯥꯏꯔꯦꯜ ꯌꯨꯝꯐꯝꯗ ꯐꯧ ꯄꯥꯝꯕꯤ ꯑꯃ ꯍꯧꯕ ꯊꯦꯡꯅꯈꯤ ꯐꯧ ꯆꯔꯣꯡ ꯑꯃꯈꯛꯇ ꯐꯧ ꯃꯔꯨ 4ꯈꯛ ꯄꯥꯟꯕ ꯊꯦꯡꯅꯈꯤ ꯐꯧ ꯆꯔꯣꯡ ꯑꯃ ꯍꯧꯒꯠꯂꯛꯑꯦꯀꯣ ꯐꯧ ꯆꯔꯣꯡꯗꯨꯗ ꯃꯔꯨꯗꯣ 4 ꯄꯥꯜꯂꯦ ꯂꯥꯏꯔꯦꯜ ꯅꯨꯡꯁꯝ ꯄꯥꯈꯪꯕꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ ꯃꯄꯨ ꯂꯥꯏꯔꯦꯜ ꯅꯨꯡꯁꯝ ꯄꯥꯈꯪꯕꯅ ꯑꯩꯈꯣꯏꯒꯤ ꯆꯣꯗꯥ ꯅꯧꯗꯥ ꯇꯨꯡ ꯐꯥꯎꯕꯗ ꯑꯋꯥꯠꯄ ꯂꯩꯇꯅꯕ ꯃꯔꯥꯡ ꯀꯥꯏꯅ ꯆꯥꯍꯣꯡ ꯑꯍꯣꯡꯅ ꯂꯩꯕ ꯉꯝꯅꯕꯒꯤꯗꯃꯛ ꯄꯤꯕꯤꯔꯤꯕ ꯐꯧ ꯆꯔꯣꯡ ꯑꯃꯅꯤ ꯐꯧ ꯃꯔꯨ 4ꯗꯨ ꯃꯈꯣꯏꯅ ꯑꯃꯃꯝ ꯂꯧꯅꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯃꯥꯏꯆꯧ ꯗꯦꯕꯤꯄꯥ ꯃꯥꯏꯆꯧ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏ ꯆꯥꯡꯌꯦꯡꯅꯕ ꯑꯃꯗꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯑꯗꯨꯝ ꯑꯩꯅ ꯃꯃꯥꯡꯗ ꯄꯥꯊꯣꯛꯆꯕꯗꯁꯨ ꯃꯥꯏꯆꯧꯁꯤꯡꯁꯦ ꯍꯥꯟꯅ ꯁꯛꯈꯪꯅꯗꯕꯗꯣ ꯃꯈꯣꯏꯒꯤ ꯆꯥꯡꯌꯦꯡ ꯑꯃꯃꯝ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯒ ꯌꯥꯝ ꯍꯦꯟꯅ ꯍꯩꯕꯗꯨꯅ ꯑꯍꯜ ꯁꯛꯏ ꯑꯗꯨꯒ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯍꯩ ꯍꯩꯕ ꯃꯥꯏꯆꯧꯗꯨꯗꯅ ꯑꯩꯒꯤ ꯑꯍꯜ ꯁꯛꯀꯅꯤ ꯆꯍꯤꯒꯤ ꯅꯠꯇꯅ ꯆꯍꯤ ꯑꯩꯉꯣꯟꯗꯒꯤ ꯍꯟꯕ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯆꯍꯤ ꯍꯟꯕ ꯇꯥꯔꯒꯁꯨ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯍꯥꯛꯅ ꯃꯍꯩ ꯃꯁꯤꯡ ꯍꯩꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯑꯗꯨꯝ ꯃꯉꯣꯟꯗ ꯌꯥꯝꯕꯨꯡ ꯑꯍꯜ ꯏꯌꯥꯝꯕ ꯑꯍꯜ ꯑꯗꯨꯝ ꯀꯧꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯃꯃꯥꯡꯒꯤ ꯏꯄꯨ ꯃꯥꯏꯆꯧꯁꯤꯡꯒꯤ ꯇꯣꯄꯤꯛꯇꯁꯨ ꯑꯗꯨꯝ ꯄꯟꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯏꯄꯨ ꯃꯥꯏꯆꯧ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏꯒ ꯑꯗꯨꯒ ꯏꯄꯨ ꯃꯥꯏꯆꯧ ꯗꯦꯕꯤꯄꯥꯒꯒꯤ ꯃꯔꯛꯇ ꯃꯇꯧ ꯀꯔꯝꯅ ꯆꯥꯡꯌꯦꯡꯅꯔꯒ ꯁꯛ ꯈꯪꯅꯈꯤꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡ ꯑꯃꯨꯛ ꯄꯥꯊꯣꯛꯆꯔꯛꯀꯦ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯍꯤꯡꯕꯅꯤꯅ ꯃꯇꯣꯝꯇ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯅꯕ ꯈꯣꯡꯆꯠ ꯍꯧꯔꯛꯂꯦ ꯈꯣꯡꯉꯥꯂꯨ ꯆꯤꯡꯌꯥ ꯌꯧꯔꯗꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯈꯤ ꯆꯥꯛ ꯊꯣꯡꯅꯕ ꯁꯤꯡ ꯑꯃꯠꯇ ꯂꯩꯇꯕ ꯃꯔꯝꯅ ꯆꯤꯡꯌꯥꯗ ꯁꯥꯕ ꯌꯨꯝ ꯈꯥꯡꯄꯣꯛꯁꯪ ꯍꯥꯏꯕꯗꯤ ꯈꯣꯡꯉꯥꯈꯨꯜ ꯗꯦꯕꯤꯄꯥꯒꯤ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗꯒꯤ ꯎꯈꯣꯡꯇꯦꯛ ꯑꯃ ꯂꯧꯊꯣꯛꯂꯒ ꯌꯥꯏꯋꯥ ꯁꯣꯟꯗꯨꯅ ꯁꯤꯡ ꯑꯣꯏꯅ ꯃꯩ ꯊꯥꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯗꯨꯅ ꯆꯥꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯃꯁꯨ ꯃꯈꯣꯏꯒꯤ ꯆꯥꯈꯤ ꯍꯥꯏꯔꯦꯅ ꯃꯗꯨꯗꯒꯤ ꯈꯦꯕ ꯆꯤꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯕ ꯈꯔ ꯍꯥꯏꯕꯗꯤ 8ꯀꯤ ꯁꯦꯟꯖꯥ ꯐꯪꯉꯗꯨꯅ ꯑꯅꯧ ꯑꯄꯦꯠ ꯉꯥ ꯆꯥꯛ ꯀꯌꯥ ꯂꯩꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯌꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯁꯤꯟꯕꯇ ꯅꯠꯇꯅ ꯃꯍꯥꯛ ꯃꯁꯥꯁꯨ ꯆꯤꯡꯊꯥꯡꯕꯝ ꯃꯣꯌꯥꯗꯒꯤ ꯃꯍꯩ ꯇꯝꯕ ꯍꯧꯈꯤ ꯃꯥꯒꯤ ꯑꯣꯖꯥ ꯃꯃꯤꯡꯅꯦ ꯁꯤ ꯑꯩꯅ ꯍꯣꯔꯦꯟ ꯑꯗꯨꯝ ꯍꯪꯉꯛꯀꯗꯕ ꯂꯩꯔꯕꯅꯦ ꯑꯗꯨ ꯃꯌꯥꯝ ꯃꯨꯟꯅ ꯈꯪꯖꯜꯂꯣ ꯆꯤꯡꯊꯥꯡꯕꯝ ꯃꯣꯌꯥꯗ ꯃꯍꯩ ꯇꯝꯈ꯭ꯔꯦꯀꯣ ꯏꯄꯨꯁꯦ ꯈꯣꯡꯉꯥꯈꯨꯜ ꯗꯦꯕꯤꯄꯥ ꯅꯣꯡꯃꯒꯤ ꯊꯕꯛ ꯁꯨꯔꯒ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯍꯥꯏꯕꯗꯤ ꯈꯥꯡꯄꯣꯛꯁꯪꯗ ꯍꯜꯂꯛꯈꯤ ꯏꯄꯨ ꯃꯥꯏꯆꯧ ꯗꯦꯕꯤꯄꯥꯗꯨꯅꯤꯀꯣ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯎꯈꯣꯡꯇꯦꯟ ꯌꯥꯎꯗꯅ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯈꯤ ꯑꯃꯗꯤ ꯆꯤꯉꯨ ꯅꯣꯡꯄꯣꯛꯄꯨ ꯂꯥꯏꯅꯤꯡ ꯇꯧꯗꯨꯅ ꯌꯦꯡꯕꯗ ꯅꯣꯡꯃꯥꯏꯊꯦꯝ ꯂꯨꯈꯣꯏꯅ ꯂꯧꯊꯣꯛꯈꯤꯕ ꯑꯃꯗꯤ ꯆꯥꯛ ꯊꯣꯡꯅꯕ ꯁꯤꯡ ꯑꯣꯏꯅ ꯃꯩ ꯊꯥꯈꯤꯕꯗꯣ ꯈꯪꯂꯦ ꯃꯁꯤꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯅꯣꯡꯃꯥꯏꯊꯦꯝ ꯂꯨꯈꯣꯏꯅ ꯂꯧ ꯈꯣꯏꯕ ꯂꯧ ꯎꯕ ꯂꯧꯕꯨꯛꯇ ꯂꯧ ꯎꯕ ꯃꯇꯝꯗ ꯃꯥꯒꯤ ꯂꯧꯕꯨꯛꯁꯦ ꯁꯤꯗꯩꯗ ꯅꯣꯡ ꯇꯥꯍꯟꯗ꯭ꯔꯦ ꯑꯗꯨꯅ ꯏꯄꯨ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏꯁꯦ ꯃꯍꯩ ꯃꯔꯣꯡ ꯑꯃꯠꯇ ꯄꯥꯟꯗ꯭ꯔꯦ
ꯅꯣꯡꯃꯥꯏꯊꯦꯝ ꯂꯨꯈꯣꯏꯅ ꯑꯃꯨꯛ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜ ꯇꯧꯗꯨꯅ ꯌꯦꯡꯉꯦ꯫ ꯃꯍꯥꯛꯅ ꯗꯦꯕꯤꯄꯥꯒꯤ ꯌꯨꯝꯗꯒꯤ ꯎꯈꯣꯡꯇꯦꯟ ꯂꯧꯊꯣꯛꯇꯨꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯃꯩ ꯊꯥꯔꯨꯕꯒꯤ ꯃꯔꯝꯅ ꯃꯍꯥꯛꯀꯤ ꯂꯧꯕꯨꯛꯇ ꯗꯦꯕꯤꯄꯥꯅ ꯅꯣꯡ ꯇꯥꯍꯟꯗꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯗꯦꯕꯤꯄꯥꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯕꯗꯒꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯑꯣꯏꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏꯅ ꯃꯥꯏꯆꯧ ꯗꯦꯕꯤꯄꯥꯕꯨ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯗꯦꯕꯤꯄꯥꯒꯤ ꯆꯥꯅꯤꯡꯕ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏꯅ ꯗꯦꯕꯤꯄꯥꯒꯤ ꯆꯥꯅꯤꯡꯕ ꯍꯪꯗꯣꯏꯅꯤꯀꯣ, ꯃꯥꯒꯤ ꯃꯌꯨꯝꯗ ꯀꯧꯗꯣꯏꯅꯦꯕ꯫ ꯏꯄꯨ ꯃꯥꯏꯆꯧ ꯗꯦꯕꯤꯄꯥꯒꯤ ꯆꯥꯅꯤꯡꯕ ꯂꯝꯑꯣꯛ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯕꯥꯔꯇꯣꯟ ꯇꯧꯈꯤ꯫ ꯂꯥꯛꯄꯤꯌꯣ ꯆꯥꯛ ꯆꯥꯃꯤꯟꯅꯁꯤ, ꯅꯍꯥꯛꯅ ꯆꯥꯅꯤꯡꯕ ꯏꯟꯖꯥꯡ ꯑꯃ ꯊꯣꯡꯂꯝꯒꯦꯅ ꯀꯧꯕꯗꯣ ꯑꯗꯨꯅꯦꯕ꯫ ꯑꯗꯩ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏꯅ ꯎ ꯄꯥꯝꯕꯤꯒꯤ ꯎꯇꯨꯞ ꯑꯃ ꯀꯛꯇꯨꯅ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯂꯝꯑꯣꯛ ꯁꯥ ꯁꯥꯗꯨꯅ ꯊꯣꯡꯕ ꯌꯦꯟꯁꯥꯡ ꯑꯗꯣ ꯂꯝꯑꯣꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕꯒ ꯆꯞ ꯃꯥꯟꯅꯍꯜꯂꯦ꯫ ꯍꯥꯏꯕꯗꯤ ꯃꯥꯅ ꯊꯣꯡꯉꯤꯗꯣ ꯂꯝꯑꯣꯛ ꯁꯥꯗꯨꯗꯤ ꯅꯠꯇ꯭ꯔꯦꯕ ꯊꯣꯡꯉꯤꯁꯦ, ꯎ ꯃꯀꯛꯅ ꯀꯛꯑꯒ ꯃꯥꯅ ꯂꯩꯋꯥ ꯁꯣꯜꯂꯒ ꯂꯝꯑꯣꯛ ꯃꯥꯜꯍꯟꯕꯅꯦꯕ꯫ ꯃꯥꯜꯍꯜꯂꯀꯥꯟꯗ ꯃꯥꯅ ꯎ ꯃꯀꯛꯇꯣ ꯑꯣꯏꯅ ꯊꯣꯡꯉꯦ꯫ ꯗꯦꯕꯤꯄꯥ ꯂꯨꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯏꯄꯨ ꯃꯥꯏꯆꯧ ꯗꯦꯕꯤꯄꯥꯁꯦ ꯏꯄꯨ ꯂꯨꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯥꯒꯤ ꯐꯝꯐꯝꯗ ꯐꯝꯗꯨꯅ ꯆꯥꯛ ꯆꯥꯕ ꯍꯧꯔꯛꯂꯦ꯫ ꯆꯤꯡꯉꯨ ꯂꯥꯏꯒꯤ ꯂꯥꯡꯒꯣꯟ ꯑꯣꯏꯕꯅ ꯏꯄꯨ ꯗꯦꯕꯤꯄꯥꯅ ꯂꯝꯑꯣꯛ ꯌꯦꯟꯁꯥꯡ ꯑꯗꯨ ꯃꯌꯥꯗ ꯆꯥꯅꯕ ꯂꯧꯈꯠꯂꯛꯄꯗ ꯎ ꯑꯃꯒꯤ ꯃꯆꯦꯠ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯂꯧꯈꯠꯂꯛꯂꯦ꯫ ꯑꯃꯗꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯗꯦꯕꯤꯄꯥꯅꯁꯨ ꯑꯃꯨꯛ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏꯕꯨ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯆꯥꯛ ꯀꯧꯅꯕ ꯑꯃꯨꯛ ꯕꯥꯔꯇꯣꯟ ꯇꯧꯈ꯭ꯔꯦ꯫ ꯃꯥ ꯈꯪꯗꯕꯗꯤ ꯅꯠꯇꯦ, ꯈꯪꯅ ꯑꯗꯨꯝ ꯈꯪꯗꯕ ꯁꯥꯔꯒ ꯆꯥꯈ꯭ꯔꯦ꯫ ꯍꯥꯏꯕꯗꯤ ꯂꯝꯑꯣꯛ ꯁꯥꯔꯒ ꯎ ꯃꯀꯛꯅ ꯊꯣꯡꯕꯗꯣ ꯏꯄꯨ ꯗꯦꯕꯤꯄꯥꯅꯁꯨ ꯈꯪꯉꯦꯕ ꯈꯪꯕꯗꯤ, ꯑꯗꯨꯕꯨ ꯃꯥ ꯈꯪꯗꯕ ꯁꯥꯔꯒ ꯑꯗꯨꯝ ꯆꯥꯔꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯑꯃꯨꯛ ꯏꯄꯨ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏꯁꯦ ꯑꯃꯨꯛ ꯆꯥꯛ ꯆꯥꯅꯕ ꯑꯃꯨꯛ ꯀꯧꯔꯦ꯫ ꯅꯤꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏ ꯗꯦꯕꯤꯄꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯃꯃꯥꯡꯗ ꯃꯇꯦꯛ ꯑꯃ ꯀꯥꯜꯂꯝꯃꯦꯀꯣ꯫ ꯆꯥꯛ ꯆꯥꯅꯕ ꯀꯧꯅꯕ ꯕꯥꯔꯇꯣꯟ ꯇꯧꯈ꯭ꯔꯦ꯫ ꯏꯄꯨ ꯃꯥꯏꯆꯧ ꯂꯨꯈꯣꯏꯅ ꯄꯥꯝꯖꯕ ꯃꯩꯇꯩ ꯁꯔꯦꯡ ꯊꯣꯡꯒꯅꯤ ꯍꯥꯏꯔꯝꯂꯦ꯫ ꯅꯤꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏ ꯗꯦꯕꯤꯄꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯂꯨꯈꯣꯏꯅ ꯇꯧꯈꯤꯕ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡ ꯃꯇꯧꯒꯨꯝ ꯗꯦꯕꯤꯄꯥꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯆꯔꯨ ꯃꯀꯛ ꯀꯛꯂꯒ ꯃꯩꯇꯩ ꯁꯔꯦꯡ ꯉꯥ ꯊꯣꯡꯕ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯆꯔꯨ ꯃꯀꯛ ꯀꯛꯑꯀꯥꯟꯗ ꯉꯥ ꯊꯣꯡꯕ ꯑꯣꯟꯊꯣꯛꯈ꯭ꯔꯦꯀꯣ꯫ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯔꯗꯨꯅ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏꯕꯨ ꯀꯧꯁꯤꯟꯗꯨꯅ ꯐꯝꯃꯤꯟꯅꯔꯒ ꯆꯥꯕ ꯊꯛꯄ ꯍꯧꯒꯗꯧꯔꯦ꯫ ꯆꯤꯡꯉꯨ ꯂꯥꯡꯒꯣꯟ ꯑꯣꯏꯕꯅ ꯂꯨꯈꯣꯏꯅ ꯆꯥꯅꯕ ꯌꯦꯟꯁꯥꯡ ꯑꯗꯨ ꯂꯧꯈꯠꯂꯛꯄꯗ ꯁꯔꯦꯡ ꯃꯇꯨꯝ ꯑꯗꯣ ꯆꯔꯨ ꯃꯇꯨꯞ ꯑꯣꯏꯅ ꯊꯦꯡꯅꯔꯦ꯫ ꯑꯗꯨꯗꯤ ꯏꯄꯨ ꯗꯦꯕꯤꯄꯥꯅ ꯇꯧꯈꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯏꯄꯨ ꯃꯥꯏꯆꯧ ꯂꯨꯈꯣꯏꯅꯁꯨ ꯁꯔꯦꯡ ꯅꯠꯇ꯭ꯔꯦ ꯆꯔꯨꯅꯦ ꯁꯤ ꯑꯗꯨꯝ ꯈꯪꯕ ꯉꯝꯈ꯭ꯔꯦ꯫ ꯆꯥꯛ ꯌꯦꯟꯁꯥꯡ ꯑꯗꯨ ꯆꯥꯁꯤꯟꯅꯔꯦ, ꯆꯥꯕꯗꯤ ꯅꯠꯇꯕ ꯆꯥꯕ ꯁꯥꯁꯤꯟꯅꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯑꯩꯅ ꯃꯃꯥꯡꯗ ꯅꯩꯅꯈꯤꯕꯁꯤꯡꯗꯁꯨ ꯑꯗꯨꯝ ꯃꯥꯏꯆꯧ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯍꯩꯁꯤꯡꯕ ꯎꯠꯊꯣꯛꯅꯗꯨꯅ ꯑꯃꯒ ꯆꯥꯡ ꯌꯦꯡꯅꯩ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯔꯨꯞ ꯃꯄꯥꯡ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯅ ꯇꯤꯟꯅꯗꯨꯅ ꯅꯨꯡꯁꯤꯅꯅ ꯃꯇꯦꯡ ꯄꯥꯡꯅꯩ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯃꯇꯧ ꯆꯞ ꯃꯥꯟꯅꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯧꯑꯣꯡꯁꯦ ꯀꯅꯥꯅ ꯍꯦꯟꯅ ꯍꯩꯒꯦ, ꯑꯗꯨꯒ ꯑꯩꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯩꯒꯤꯁꯨ ꯉꯝꯖꯕꯤ ꯊꯥꯛꯇ ꯉꯝꯖꯕ ꯂꯩ ꯍꯥꯏꯕꯗꯣ ꯆꯥꯡ ꯌꯦꯡꯅꯔꯤꯅꯦꯕ꯫ ꯍꯥꯏꯕꯗꯤ ꯏꯄꯨ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏꯅꯁꯨ ꯁꯥꯒꯤ ꯃꯑꯣꯡꯗ ꯎꯇꯨꯞꯅ ꯑꯗꯨꯝ ꯊꯣꯡꯉꯤꯅꯦ, ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯅꯪꯅ ꯉꯝꯕꯗꯣ ꯑꯩꯁꯨ ꯉꯝꯃꯦꯅ ꯏꯄꯨ ꯗꯦꯕꯤꯄꯥꯁꯨ ꯑꯃꯨꯛ ꯆꯔꯨ ꯃꯀꯛꯇꯨꯅ ꯑꯗꯨꯝ ꯁꯔꯦꯡ ꯁꯥꯔꯒ ꯊꯣꯡꯉꯤꯅꯦ꯫ ꯑꯗꯨꯕꯨ ꯃꯕꯥꯅꯤꯃꯛ ꯑꯃꯅ ꯑꯃꯗꯒꯤ ꯍꯦꯟꯅꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯝ ꯈꯪꯕꯗꯤ ꯂꯣꯏꯅ ꯉꯝꯈꯤꯕ꯫ ꯀꯪꯂꯥꯒꯤ ꯊꯧꯔꯝ ꯄꯔꯦꯡ ꯀꯥꯏꯗꯅ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯆꯠꯊꯩ꯫ ꯁꯥꯟꯇꯤꯗꯥꯁ ꯒꯣꯁꯥꯏꯒꯤ ꯊꯧꯋꯤꯟꯁꯤꯟꯗꯒꯤ ꯄꯥꯝꯍꯩꯕ ꯅꯤꯡꯊꯧꯅ ꯃꯥꯏꯆꯧ ꯈꯣꯡꯅꯥꯡ ꯊꯥꯕꯕꯨ ꯃꯩꯇꯩꯒꯤ ꯄꯨꯌꯥꯁꯤꯡ ꯍꯤꯟꯗꯨ ꯔꯃꯥꯟꯗꯤ ꯙꯔꯃꯗ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜ ꯃꯌꯦꯛꯇ ꯑꯣꯟꯊꯣꯛꯎ ꯁꯦꯝꯗꯣꯛꯎ ꯍꯥꯏꯅ ꯌꯥꯊꯪ ꯄꯤꯈꯤ꯫ ꯆꯤꯡꯉꯨ ꯂꯥꯏꯅ ꯏꯔꯝꯕ ꯄꯨꯌꯥ ꯍꯤꯟꯗꯨ ꯙꯔꯃ ꯃꯌꯦꯛꯇ ꯑꯣꯟꯊꯣꯛꯄ ꯌꯥꯗꯕꯗꯒꯤ ꯃꯥꯏꯆꯧ ꯈꯣꯡꯅꯥꯡ ꯊꯥꯕꯕꯨ ꯏꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯒꯤ ꯑꯀꯟꯕ ꯆꯩꯔꯥꯛꯁꯨ ꯐꯪꯈꯤ꯫ ꯄꯥꯝꯍꯩꯕꯅ ꯃꯅꯥꯏ ꯃꯁꯤꯜ ꯀꯌꯥ ꯊꯥꯗꯨꯅ ꯃꯥꯏꯆꯧ 8 ꯀꯧꯅꯕ ꯊꯤꯔꯨꯕꯗ ꯃꯥꯏꯆꯧ ꯑꯃꯠꯇ ꯃꯌꯨꯝꯗ ꯂꯩꯔꯝꯈꯤꯗꯦ꯫ ꯅꯤꯡꯊꯧꯅ ꯀꯅꯥ ꯂꯩꯕꯒꯦ ꯊꯤꯔꯛꯄꯗ ꯃꯅꯥꯏ ꯑꯣꯏꯕ ꯈ꯭ꯋꯥꯏ ꯀꯩꯀꯨꯕꯨ ꯊꯦꯡꯅꯗꯨꯅ ꯄꯥꯝꯍꯩꯕ ꯅꯤꯡꯊꯧꯒꯤ ꯐꯃꯨꯡ ꯐꯃꯥꯡꯗ ꯄꯨꯌꯥꯁꯤꯡ ꯑꯗꯨꯕꯨ ꯔꯃꯥꯟꯗꯤ ꯙꯔꯃꯒꯤ ꯃꯌꯦꯛꯇ ꯁꯦꯝꯗꯣꯛꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯐꯃꯥꯡꯗ ꯁꯦꯝꯗꯣꯛꯈꯤꯕ ꯄꯨꯌꯥꯕꯨ ꯐꯃꯥꯡ ꯄꯨꯌꯥ ꯍꯥꯏꯅ ꯀꯧꯏ꯫
ꯂꯥꯡꯒꯣꯜ ꯂꯨꯈꯣꯏꯅ ꯑꯋꯥꯡ ꯀꯧꯕ꯭ꯔꯨꯗ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏꯅ ꯑꯋꯥꯡ ꯀꯧꯕ꯭ꯔꯨꯗ ꯂꯥꯏꯅꯤꯡ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯈ꯭ꯋꯥꯏ ꯀꯦꯀꯨꯅ ꯎꯌꯥ ꯁꯦꯝꯗꯣꯛꯇꯨꯅ ꯂꯩꯕꯗꯣ ꯎꯈꯤ꯫ ꯃꯥꯅ ꯎꯈ꯭ꯔꯤꯗꯣ ꯃꯤꯠꯅ ꯑꯗꯨꯝ ꯂꯥꯏꯅꯤꯡ ꯄꯔꯩ ꯆꯦꯠꯅ ꯌꯦꯡꯉꯛꯄꯗ ꯎꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯂꯒ ꯅꯤꯡꯊꯧꯒꯤ ꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯈ꯭ꯋꯥꯏ ꯀꯦꯀꯨꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤ꯫ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯁꯥꯖꯩꯗ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯈ꯭ꯋꯥꯏ ꯀꯦꯀꯨꯕꯨ ꯁꯥꯖꯩꯅ ꯀꯟꯗꯨꯅ ꯁꯤꯕ ꯌꯥꯅ ꯊꯅꯝꯂꯦ꯫ ꯈ꯭ꯋꯥꯏ ꯀꯦꯀꯨ ꯄꯠꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯦ꯫ ꯏꯄꯨ ꯈꯣꯡꯅꯥꯡ ꯊꯥꯕꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯈ꯭ꯋꯥꯏ ꯀꯦꯀꯨ ꯊꯦꯡꯅꯈꯤ꯫ ꯀꯦꯀꯨ, ꯅꯍꯥꯛꯅ ꯄꯠꯇꯨꯅ ꯇꯥꯕ ꯃꯐꯝ ꯑꯁꯤ ꯍꯌꯦꯡꯒꯤ ꯃꯤꯔꯣꯜꯅ ꯀꯦꯀ꯭ꯔꯨꯄꯥꯠ ꯍꯥꯏꯅ ꯃꯤꯡ ꯑꯁꯦ ꯀꯧꯅꯍꯧꯔꯁꯅꯨ ꯍꯥꯏꯈꯤ꯫ ꯑꯗꯨꯗꯤ ꯑꯗꯨꯝ ꯉꯁꯤ ꯐꯥꯎꯕ ꯀꯦꯀ꯭ꯔꯨꯄꯥꯠ ꯑꯅ ꯂꯩꯔꯤꯕꯁꯤꯒꯤ ꯃꯔꯝꯁꯦ ꯁꯤꯒꯤ ꯃꯔꯝꯁꯤꯅ ꯑꯗꯨꯝ ꯑꯣꯏꯔꯅꯤ꯫ ꯃꯌꯥꯝ ꯃꯨꯟꯅ ꯇꯥꯁꯟꯕꯤꯌꯣ꯫ ꯍꯣꯔꯦꯟ ꯑꯗꯨꯝ ꯐꯖꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯑꯣ ꯃꯇꯥꯡ ꯑꯁꯤꯁꯨ꯫ ꯀꯪꯂꯥꯒꯤ ꯑꯋꯥꯡꯗ ꯉꯁꯤꯗꯤ ꯀꯦꯀꯨꯄꯥꯠ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯗꯣ ꯈꯣꯡꯅꯥꯡ ꯊꯥꯕꯅ ꯂꯥꯡꯒꯣꯜ ꯃꯐꯝ ꯑꯃ ꯂꯩ꯫ ꯍꯥꯏꯕꯗꯤ ꯀꯦꯀꯨꯄꯥꯠ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝꯅꯤ꯫ ꯁꯤ ꯃꯇꯦꯛꯁꯦ ꯑꯝꯇꯪ ꯍꯟꯀꯠꯂꯛꯀꯦꯀꯣ, ꯆꯃꯝꯅꯕ ꯂꯩꯔꯝꯃꯅꯤ꯫ ꯀꯪꯂꯥꯒꯤ ꯑꯋꯥꯡꯗ ꯉꯁꯤꯗꯤ ꯀꯦꯀꯨꯄꯥꯠ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝꯅꯤ꯫ ꯍꯥꯏꯕꯗꯤ ꯀꯦꯀꯨꯄꯥꯠꯁꯦ ꯀꯪꯂꯥꯒꯤ ꯑꯋꯥꯡꯗ ꯃꯌꯥꯝꯅ ꯉꯁꯤ ꯐꯥꯎꯕ ꯀꯦꯀꯨꯄꯥꯠ ꯑꯅ ꯈꯪꯅꯔꯤꯕꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯀꯩꯅꯣꯗ ꯈ꯭ꯋꯥꯏ ꯀꯦꯀꯨꯕꯨ ꯄꯠꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯣ ꯑꯗꯨꯗꯨꯕꯨꯅꯦꯅ ꯍꯥꯏꯕ꯫ ꯈꯣꯡꯅꯥꯡ ꯊꯥꯕꯅ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏꯕꯨ ꯀꯧꯗꯨꯅ ꯈ꯭ꯋꯥꯏ ꯀꯦꯀ꯭ꯔꯨꯕꯨ ꯃꯊ꯭ꯋꯥꯏ ꯑꯃꯨꯛ ꯍꯤꯡꯒꯠꯍꯟꯈꯤ꯫ ꯏꯄꯨ ꯃꯥꯏꯆꯧ ꯂꯨꯈꯣꯏ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯏꯈꯣꯜ ꯑꯋꯥꯡ ꯀꯧꯕ꯭ꯔꯨ ꯍꯔꯝ ꯇꯝꯅ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯂꯥꯡꯒꯣꯜꯗ ꯂꯥꯡꯒꯣꯜ ꯂꯥꯏꯔꯦꯝꯕꯤ ꯊꯦꯡꯅꯔꯦ꯫ ꯂꯥꯏꯔꯦꯝꯕꯤꯅ ꯂꯨꯈꯣꯏꯗ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯪꯂꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯂꯨꯈꯣꯏ, ꯅꯪꯅ ꯂꯥꯡꯒꯣꯜ ꯆꯤꯡꯒꯤ ꯑꯀꯣꯏꯕꯗ ꯑꯩꯕꯨ ꯐꯥꯕ ꯉꯝꯂꯒꯗꯤ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯕꯤꯒꯦ, ꯐꯥꯕ ꯉꯝꯒꯗ꯭ꯔꯥꯅ ꯍꯪꯉꯤ꯫ ꯆꯤꯡꯉꯨꯒꯤ ꯁꯥꯏꯑꯣꯟ ꯑꯣꯏꯕꯅꯤꯅ ꯂꯨꯈꯣꯏꯅ ꯌꯥꯏꯋꯥ ꯀꯌꯥ ꯑꯃ ꯁꯣꯟꯗꯨꯅ ꯂꯥꯡꯒꯣꯜ ꯆꯤꯡꯒꯤ ꯑꯀꯣꯏꯕꯗ ꯂꯥꯡ ꯊꯥꯈ꯭ꯔꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯥꯡꯕ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯨꯈꯣꯏꯅ ꯂꯩꯋꯥ ꯑꯃ ꯁꯣꯟꯕꯗꯒꯤ ꯂꯥꯡ ꯑꯗꯨ ꯑꯁꯨꯝ ꯈꯣꯟꯖꯤꯟꯕꯗ ꯂꯥꯏꯔꯦꯝꯕꯤ ꯐꯥꯔꯦ꯫ ꯍꯥꯏꯈꯤꯕ ꯋꯥꯁꯛ ꯑꯣꯏꯕꯅ ꯂꯥꯡꯒꯣꯜ ꯂꯥꯏꯔꯦꯝꯕꯤ ꯂꯨꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯈꯤ꯫ ꯏꯄꯨ ꯃꯥꯏꯆꯧ ꯂꯨꯈꯣꯏꯒꯤ ꯅꯨꯄꯤ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯈꯤꯒꯦ ꯍꯥꯏꯔꯒꯗꯤ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯗꯨꯝ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯁꯥꯟꯇꯤꯗꯥꯁꯅ ꯏꯟꯁꯤꯟꯕꯗꯒꯤ ꯄꯥꯝꯍꯩꯕꯅ ꯀꯪꯂꯩꯄꯥꯛꯇ ꯂꯩꯕ ꯁꯅꯥꯃꯍꯤ ꯈꯨꯕꯝ ꯀꯌꯥ ꯊꯨꯒꯥꯏꯈꯤ꯫ ꯑꯗꯨꯒ ꯂꯥꯏꯒꯤ ꯁꯛꯇꯝ ꯈꯨꯗꯤꯡꯃꯛ ꯃꯣꯡꯕ ꯍꯟꯕ ꯃꯍꯥꯕꯂꯤ ꯎꯃꯪꯒꯤ ꯍꯩꯕꯣꯡ ꯄꯥꯝꯕꯤꯒꯤ ꯃꯈꯣꯡꯗ ꯐꯨꯝꯖꯤꯟꯈꯤ꯫ ꯁꯅꯥꯃꯍꯤꯒꯤ ꯈꯨꯕꯝ ꯊꯨꯒꯥꯏꯕꯗꯤ ꯂꯩꯕꯥꯛꯀꯤ ꯑꯋꯥ ꯑꯅꯥ ꯑꯁꯤ ꯑꯅꯥ ꯇꯥꯒꯅꯤ ꯍꯥꯏꯕ, ꯍꯤꯟꯗꯨ ꯔꯃꯥꯟꯗꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯃꯥꯏꯆꯧ ꯈꯨꯗꯤꯡꯃꯛ ꯄꯥꯝꯍꯩꯕꯅ ꯍꯥꯠꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯃꯥꯏꯆꯧ 8ꯃꯛ ꯄꯥꯝꯍꯩꯕꯒꯤ ꯂꯥꯏꯅꯤꯡ ꯂꯤꯆꯠ ꯁꯅꯥꯃꯍꯤ ꯈꯨꯕꯝ ꯊꯨꯒꯥꯏꯕ ꯃꯥꯏꯆꯧꯁꯤꯡꯗ ꯑꯋꯥꯕ ꯄꯤꯕ, ꯍꯥꯠꯅꯅꯕ ꯍꯣꯠꯅꯕ ꯐꯠꯇꯕ ꯊꯧꯔꯥꯡ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯃꯥꯏꯆꯧꯁꯤꯡ ꯀꯪꯂꯥꯗ ꯂꯩꯕꯒꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯦ, ꯂꯩꯔꯔꯣꯏ, ꯃꯥꯏꯆꯧꯁꯤꯡ ꯍꯥꯠꯄꯁꯨ ꯉꯝꯂꯣꯏ ꯍꯥꯏꯔꯝꯂꯒ ꯅꯣꯡꯃꯥꯏꯖꯤꯡ ꯆꯤꯡꯗ ꯄꯨꯟꯅ ꯆꯠꯈꯤ꯫ ꯑꯗꯨꯒ ꯄꯨꯟꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯈꯨꯕꯝꯗ ꯍꯟꯅꯈꯤ꯫ ꯁꯀꯥꯞꯇ 1749ꯒꯤ ꯏꯉꯥ 1800ꯒ ꯑꯩ ꯁꯤꯁꯦ ꯑꯗꯨꯝ ꯆꯃꯝꯅꯕ ꯑꯃ ꯂꯩꯔꯦꯀꯣ꯫ 1749ꯒꯤ ꯏꯉꯥꯒꯤ 28ꯅꯤ ꯄꯥꯟꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯂꯥꯡꯒꯣꯜ ꯆꯤꯡꯗ ꯂꯤꯈꯥꯂꯣꯡ ꯑꯣꯏꯅ ꯂꯥꯡꯒꯣꯟꯈꯤ꯫ ꯍꯥꯏꯕꯗꯤ ꯑꯋꯥꯡ ꯉꯥꯛꯈꯤꯕ꯫ ꯁꯀꯥꯞꯇ 1997 ꯃꯣꯏꯒꯤ ꯁꯤꯗ ꯏꯔꯝꯕꯁꯤꯗ ꯈꯔ ꯆꯃꯝꯅꯕ ꯑꯃ ꯂꯩꯔꯦ, ꯑꯗꯨꯗꯨꯅꯅꯤꯀꯣ꯫ 1749 ꯑꯣꯏꯕ ꯏꯉꯥꯒꯤ 28ꯅꯤ ꯄꯥꯟꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ꯫ ꯁꯤꯗ ꯂꯣꯏꯔꯦꯕ꯫ ꯑꯗꯣ ꯑꯝꯇꯪ ꯍꯟꯁꯤꯔꯥ? ꯑꯗꯣ ꯃꯌꯥꯝ ꯑꯝꯇ ꯍꯥꯏꯔꯛꯑꯣꯅꯦ, ꯑꯝꯇꯪ ꯍꯟꯁꯤꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯀꯃꯦꯟꯗ ꯑꯗꯨꯝ ꯄꯥꯔꯀꯥꯟꯗ ꯌꯥꯝꯗꯤ ꯁꯥꯡꯉꯦꯀꯣ ꯉꯁꯤꯒꯤꯁꯤꯗꯤ꯫ ꯑꯗꯣ ꯈꯤꯇꯪ ꯑꯅꯧꯕ ꯆꯪꯉꯛꯄ ꯃꯌꯥꯏꯗꯩ ꯇꯥꯕꯁꯤꯡꯁꯨ ꯈꯤꯇꯪ ꯍꯪꯒꯠꯂꯀꯥꯟꯗ ꯑꯃꯨꯛ ꯇꯥꯔꯣ꯫ ꯌꯥꯔꯅꯤ? ꯇꯥꯏꯒꯔꯥꯁꯤ ꯌꯥꯔꯅꯤ ꯍꯥꯏꯔꯛꯑꯦ꯫ ꯑꯇꯩ ꯑꯃꯨꯛ ꯍꯥꯏꯔꯛꯑꯣ꯫ ꯃꯥꯗꯤ ꯑꯗꯨꯝ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯕꯅꯤ, ꯃꯃꯥꯡꯗꯁꯨ
ꯄꯥꯎꯈꯨꯝ ꯐꯖ ꯐꯖꯕ ꯌꯥꯝ ꯈꯨꯝꯃꯛꯈ꯭ꯔꯦ ꯃꯥꯅ ꯑꯗꯨꯝ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯃꯨꯛꯀ ꯍꯟꯅ ꯄꯥꯈꯤꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯩ ꯑꯔꯥꯏꯕ ꯉꯥꯛꯇꯗꯤ ꯍꯪꯉꯛꯀꯅꯤꯕꯀꯣ ꯑꯔꯨꯕ ꯃꯔꯛꯇ ꯌꯥꯎꯈꯤꯕꯁꯤꯡꯁꯦ ꯍꯪꯉꯛꯑꯣꯏ ꯑꯗꯨꯒ ꯌꯥꯝ ꯍꯦꯟꯅ ꯈꯪꯗꯕꯁꯨ ꯌꯥꯗꯕꯒꯤ ꯁꯨꯝ ꯄꯥꯊꯣꯛꯆꯔꯒ ꯑꯩꯅ ꯋꯥꯍꯪ ꯑꯣꯏꯅ ꯁꯨꯝ ꯍꯪꯕꯅꯤ ꯁꯤꯁꯤꯅ ꯑꯩꯅ ꯌꯥꯝ ꯍꯦꯟꯅ ꯈꯪꯉꯤ ꯃꯌꯥꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯗ ꯌꯥꯗꯦꯅ ꯑꯩꯅ ꯍꯥꯏꯕꯁꯨ ꯍꯥꯏꯖꯔꯣꯏ ꯑꯩꯅ ꯂꯥꯏꯔꯤꯛꯇꯒꯤ ꯄꯥꯊꯣꯛꯆꯔꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯃꯨꯛ ꯍꯦꯟꯅ ꯈꯪꯅꯕ ꯍꯦꯟꯅ ꯃꯨꯟꯅ ꯇꯥꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯀꯣꯏꯁꯟ ꯑꯃꯨꯛ ꯍꯪꯖꯕꯅꯤ ꯌꯥꯔꯗ꯭ꯔꯣ ꯌꯥꯔꯗ꯭ꯔꯣ ꯃꯤꯁꯦ ꯀꯩꯅꯣ ꯈꯤꯇꯪ ꯈꯛꯇ ꯉꯥꯏꯕ ꯃꯥꯜꯂꯦ ꯁꯥꯡꯃꯟꯗꯅ ꯕꯣꯔꯤꯡ ꯆꯨꯔꯕ꯭ꯔꯥ ꯂꯣꯏꯅ ꯊꯣꯛꯈ꯭ꯔꯕ꯭ꯔꯥ ꯌꯥꯔꯅꯤ ꯍꯥꯏꯔ ꯑꯗꯨꯝ ꯍꯪꯉꯛꯑꯒꯦꯀꯣ ꯇꯥꯏꯒꯔ ꯔꯥꯖ ꯈꯛꯇꯔꯣ ꯇꯥꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯇꯩꯗꯤ ꯇꯥꯗ꯭ꯔꯕ꯭ꯔꯣ ꯉꯁꯥꯏ ꯀꯃꯦꯟꯗ ꯌꯥꯝ ꯂꯩꯔꯝꯕꯅꯦ ꯑꯗꯣ ꯁꯥꯡꯅ ꯄꯥꯃꯟꯕꯁꯤꯗ ꯕꯣꯔꯤꯡ ꯆꯨꯔꯕ꯭ꯔꯥ ꯂꯣꯏ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗꯤ ꯇꯥꯏꯒꯔꯥꯁ ꯃꯇꯣꯝꯗ ꯄꯥꯎꯈꯨꯝ ꯄꯤꯔꯁꯤꯔꯥ ꯑꯗꯨꯝ ꯍꯪꯇꯣꯛꯑꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯝꯇꯪꯒ ꯄꯥꯈꯤꯁꯤꯔꯥ ꯑꯩ ꯑꯗꯨꯝ ꯌꯥꯝ ꯐꯖꯅ ꯇꯞꯅꯗꯤ ꯑꯗꯨꯝ ꯄꯥꯈꯤꯕꯅꯦ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯅ ꯈꯟꯕꯗ ꯂꯩꯔꯤꯕ ꯑꯗꯨ ꯇꯥꯍꯧꯗ꯭ꯔꯒꯗꯤ ꯇꯥꯍꯧꯗꯕꯁꯤꯡꯒꯤꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯇꯥꯍꯧꯕꯈꯩꯒꯤꯗꯤ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯃꯃꯨꯠ ꯇꯥꯅ ꯇꯥꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯃꯨꯛ ꯍꯟꯗ꯭ꯔꯁꯨ ꯌꯥꯒꯗꯕꯁꯨ ꯃꯥꯜꯂꯤ ꯏꯔꯝꯗꯝ ꯏ ꯄꯥꯎꯒꯁꯦ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯦꯒ ꯍꯥꯏꯔꯝꯕꯅꯦ ꯑꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯪꯕ ꯍꯧꯔꯁꯤ ꯃꯤꯁꯦ ꯈꯖꯤꯛ ꯈꯛꯇ ꯉꯥꯏꯔꯦ ꯑꯗꯨꯗꯤ ꯑꯔꯥꯏꯕ ꯑꯣꯏꯅ ꯍꯪꯉꯛꯑꯒꯦꯀꯣ ꯑꯃꯅꯤꯗꯪ ꯑꯗꯨꯝ ꯇꯥꯏꯒꯔꯁ ꯑꯗꯨꯝ ꯑꯔꯩꯕꯁꯦ ꯍꯥꯏꯕꯗꯤ ꯁꯤꯗ ꯌꯥꯝꯅ ꯍꯧꯖꯤꯛ ꯌꯥꯝ ꯇꯥꯍꯧꯗ꯭ꯔꯕ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯃꯤꯁꯤꯡꯁꯦ ꯑꯇꯥꯕ ꯈꯔꯗꯨꯗꯪ ꯑꯣꯏꯅ ꯐꯖꯅ ꯑꯗꯨꯝ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯑꯣ ꯃꯃꯥꯡꯒꯤ ꯁꯦꯇꯔꯗꯦꯗ ꯂꯥꯏꯞ ꯊꯥꯍꯧꯗꯕꯒꯤ ꯃꯤꯁꯤꯡꯁꯦ ꯀꯥꯎꯊꯣꯛꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯥꯔꯛꯑꯔꯣꯏꯅ ꯈꯟꯕꯒꯤꯔ ꯊꯕꯛ ꯑꯇꯣꯞꯄ ꯆꯠꯅꯈ꯭ꯔꯕ꯭ꯔꯥ ꯉꯁꯤꯁꯦ ꯃꯤ ꯌꯥꯝꯅ ꯂꯩꯇꯕ ꯃꯥꯜꯂꯤꯀꯣ ꯑꯩ ꯋꯥꯈꯜꯗꯗꯤ ꯏꯄꯨ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏꯒꯤꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯏꯟꯇꯔꯦꯁ ꯂꯩꯒꯗ꯭ꯔꯥ ꯑꯩꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯈꯪꯗ꯭ꯔꯦ ꯌꯥꯝ ꯕꯣꯔꯤꯡ ꯆꯨꯈ꯭ꯔꯕ ꯃꯥꯜꯂꯤ ꯁꯥꯡꯃꯟꯕꯒꯤꯔ ꯑꯣꯀꯦ ꯀꯩꯅꯣ ꯃꯤꯁꯤꯡꯁꯦ ꯌꯦꯡꯉꯒ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯕꯁꯤꯗ ꯀꯃꯦꯟ ꯑꯃ ꯇꯧꯔꯛꯇꯕꯗꯤ ꯑꯩꯁꯦ ꯀꯣꯏꯁꯟ ꯍꯪꯕ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯌꯥꯔꯕ꯭ꯔꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯌꯥꯔꯅꯤ
ꯑꯍꯥꯟꯕꯁꯦ ꯑꯗꯨꯝ ꯑꯩꯅꯗꯤ ꯏꯔꯥꯏ ꯂꯥꯏꯕ ꯍꯪꯒꯦꯅ ꯈꯟꯕꯅꯤꯀꯣ ꯃꯍꯥꯛꯀꯤ ꯄꯣꯛꯅꯐꯝ ꯏꯄꯨ ꯃꯥꯏꯆꯧ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯁꯦ ꯀꯔꯥꯏꯋꯥꯏꯗꯅꯣꯒꯨꯝꯕ ꯑꯗꯩꯗꯤ ꯃꯥꯒꯤ ꯁꯥꯒꯩꯁꯦ ꯀꯔꯤꯅꯣ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯄꯥꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯏ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕꯅꯣ ꯁꯨꯃꯥꯏꯅ ꯑꯔꯥꯏꯕ ꯉꯥꯛꯇꯅꯦꯕ ꯍꯪꯗꯣꯏꯁꯦ ꯑꯔꯨꯕ ꯑꯝꯇꯁꯨ ꯂꯥꯛꯑꯣꯏꯕ ꯑꯗꯨ ꯃꯤꯁꯤꯡꯁꯦ ꯂꯣꯏ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯏꯒꯔ ꯔꯥꯖ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯂꯥꯛꯑꯣ ꯅꯦꯠꯋꯥꯛꯁꯦ ꯑꯗꯨꯝ ꯐꯖꯅ ꯌꯥꯔꯦ ꯃꯥꯜꯂꯦꯀꯣ ꯁꯤꯗ ꯑꯗꯨꯝ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯤꯒꯤꯁꯦ ꯑꯩ ꯃꯣꯏꯔꯥꯡ ꯈꯨꯅꯝ ꯕꯦꯗꯤꯌꯥ ꯌꯥꯝ ꯊꯦꯡꯅ ꯆꯪꯕꯤꯔꯛꯑꯦ ꯑꯗꯨꯒ ꯂꯝꯂꯣ ꯃꯣꯏꯔꯥꯡ ꯍꯥꯏꯔꯤꯁꯦ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯑꯗꯨꯝ ꯃꯃꯥꯡꯗ ꯏꯄꯨ ꯃꯥꯏꯆꯧ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏꯒꯤ ꯃꯇꯥꯡꯗ ꯈꯔ ꯄꯥꯊꯣꯛꯆꯈ꯭ꯔꯦ ꯑꯗꯨꯒ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯑꯣꯏꯗꯣꯏꯔꯥ ꯇꯥꯍꯧꯗ꯭ꯔꯕꯔꯥ ꯑꯗꯨꯒ ꯉꯁꯥꯏꯒꯩ ꯇꯥꯔꯝꯕ ꯃꯤꯁꯤꯡꯁꯨ ꯂꯣꯠꯈ꯭ꯔꯦ ꯁꯤꯒꯤ ꯐꯣꯟꯁꯤꯗꯗꯤ ꯀꯃꯦꯟꯁꯦ ꯊꯣꯛꯇ꯭ꯔꯦꯕ ꯑꯩꯅ ꯁꯤꯗ ꯍꯪꯗꯣꯏꯁꯦ ꯑꯗꯨꯝ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏꯒꯤ ꯃꯐꯝ ꯂꯝꯗꯝꯁꯦ ꯀꯔꯥꯏꯗꯅꯣꯅ ꯍꯪꯕꯅꯦꯕ ꯑꯩ ꯃꯣꯏꯔꯥꯡ ꯀꯩ ꯑꯩ ꯃꯣꯏꯔꯥꯡ ꯍꯥꯏꯁꯦ ꯀꯩꯅꯣ ꯂꯝ ꯑꯣꯏꯗꯣꯏꯔꯣ ꯅꯣꯛꯁꯜꯂꯛꯑꯒ ꯇꯣꯛꯑꯦ ꯀꯩꯒꯤꯅꯣ ꯌꯦꯁ ꯑꯩꯅ ꯍꯪꯉꯤꯁꯤꯅ ꯏꯄꯨ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏꯒꯤ ꯂꯝ ꯍꯪꯕꯅꯦ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯒꯤ ꯈꯥ ꯃꯥꯏꯀꯩꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 12 ꯏꯝꯐꯥꯜꯗꯒꯤ ꯆꯠꯂꯒ ꯂꯩꯕ ꯈꯥꯏꯗꯦꯝ ꯈꯨꯟꯗꯒꯤꯅꯤ ꯊꯦꯡꯛ ꯌꯨ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯅ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯑꯦ ꯇꯥꯏꯒꯔ ꯔꯥꯖ ꯊꯥꯒꯠꯆꯔꯤ ꯑꯩ ꯉꯁꯥꯏꯒꯩ ꯂꯣꯠꯈ꯭ꯔꯦꯅ ꯈꯜꯂꯤꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯀꯣꯏꯁꯟꯒꯤ ꯄꯥꯎꯈꯨꯝ ꯊꯤꯕ ꯆꯠꯄ ꯑꯣꯏꯔꯝꯃꯦ ꯆꯤꯆꯦ ꯁꯠ ꯁꯠ ꯍꯪꯉꯣ ꯍꯪꯉꯛꯑꯒꯦ ꯑꯩ ꯅꯣꯏꯅ ꯈꯨꯝꯕꯤꯗ꯭ꯔꯦꯅ ꯍꯪꯗ꯭ꯔꯕꯅꯦ ꯑꯩ ꯃꯣꯏꯔꯥꯡ ꯈꯨꯃꯟ ꯃꯤꯂꯟ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯄꯣꯛꯅꯐꯝ ꯍꯥꯏꯔꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯥꯒꯩꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯁꯥꯒꯩꯅꯣ ꯍꯥꯏꯕ ꯏꯙꯧ ꯊꯥꯡꯖꯤꯡ ꯉꯁꯤꯗꯤ ꯏꯆꯟꯒꯤ ꯄꯥꯎꯈꯨꯝ ꯄꯤꯍꯧꯗ꯭ꯔꯦ ꯑꯧ ꯇꯥꯕꯁꯨ ꯇꯥꯕꯤꯔꯝꯗꯧꯕ ꯃꯥꯟꯗ꯭ꯔꯦ ꯑꯩ ꯍꯧꯖꯤꯛꯇ ꯆꯪꯕꯤꯔꯛꯄ ꯃꯥꯜꯂꯦ ꯌꯥꯔꯒꯗꯤ ꯄꯥꯎꯈꯨꯝꯁꯦ ꯍꯪꯕꯗꯁꯨ ꯉꯥꯏꯔꯤ ꯍꯥꯏꯐꯦꯠꯇꯪ ꯍꯪꯒꯠꯂꯒ ꯇꯥꯕꯤꯔꯒ ꯁꯔꯨꯛ ꯌꯥꯁꯟꯕꯤꯔꯛꯑꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯑꯗꯨꯗꯤ ꯇꯥꯏꯒꯔ ꯔꯥꯖ ꯃꯍꯥꯛꯀꯤ ꯁꯥꯒꯩꯁꯦ ꯑꯗꯨꯗꯣ ꯑꯝꯇꯪꯒ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯎꯅꯦ ꯏꯄꯨ ꯃꯥꯏꯆꯧ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏꯒꯤ ꯑꯁꯦꯡꯕ ꯁꯥꯒꯩꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯅꯣꯡꯃꯥꯏꯊꯦꯝ ꯌꯥꯝ ꯆꯨꯝꯃꯦ ꯊꯦꯡꯀ꯭ꯌꯨ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯗꯤ ꯐꯖꯅ ꯑꯩꯅ ꯄꯥꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯝ ꯌꯥꯝ ꯃꯃꯨꯠ ꯇꯥꯅ ꯇꯥꯔꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯑꯩꯅ ꯈꯪꯕ ꯉꯝꯖꯔꯦ ꯊꯥꯒꯠꯆꯔꯤ ꯁꯥꯒꯩ ꯅꯣꯡꯃꯥꯏꯊꯦꯝ ꯑꯗꯨꯒ ꯃꯥꯗꯣ ꯀꯔꯝꯕ ꯊꯥꯗ ꯄꯣꯛꯈꯤꯕꯒꯦ ꯑꯗꯨꯒ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯄꯣꯛꯈꯤꯕꯒꯦ ꯑꯗꯨꯒ ꯑꯝꯇ ꯈꯨꯝꯕꯤꯔꯛꯎꯕ ꯄꯥꯈ꯭ꯔꯗꯨꯕꯨ ꯍꯣꯏ ꯃꯥꯅꯦ ꯑꯩ ꯐꯖꯅ ꯄꯥꯈ꯭ꯔꯕꯅꯤꯀꯣ ꯑꯗꯨꯗꯤ ꯏꯄꯨ ꯃꯥꯏꯆꯧ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯄꯣꯛꯈꯤꯕꯒꯦ ꯁꯤꯝꯇꯪꯒ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯑꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯑꯅꯧꯕ ꯆꯪꯕꯤꯔꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯁꯟꯕꯤꯔꯛꯑꯣ ꯌꯥꯝꯅ ꯃꯃꯥꯡꯗ ꯄꯥꯈꯤꯕꯁꯤꯡꯗꯣ ꯈꯤꯇꯪ ꯇꯥꯕꯤꯔꯒ ꯍꯪꯒꯠꯂꯒ ꯑꯗꯨꯒ ꯑꯗꯨꯝ ꯑꯩꯅ ꯍꯪꯉꯤꯕ ꯀꯣꯏꯁꯟꯁꯤꯡꯁꯤꯗ ꯑꯗꯨꯝ ꯄꯥꯎꯈꯨꯝ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣ uh, 1277 ꯃꯦꯔꯥꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯁꯒꯣꯜꯁꯦꯝ ꯅꯨꯃꯤꯠꯇ ꯄꯣꯛꯈꯤ ꯁꯤꯁꯨ ꯆꯨꯝꯃꯦ
ꯀꯩꯅꯣ ꯉꯁꯤꯗꯤ ꯑꯃꯠꯇ ꯂꯥꯟꯗꯕꯤꯗ ꯇꯁꯦꯡꯅ ꯑꯗꯨꯝ ꯆꯨꯝꯃꯒ ꯄꯤꯔꯛꯑꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯌꯥꯝ ꯍꯔꯥꯎꯋꯦ ꯁꯤꯗꯤ ꯊꯦꯡꯀ꯭ꯌꯨ ꯁꯤꯃꯁꯨ ꯌꯥꯝ ꯆꯨꯝꯃꯦ ꯆꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯧꯕ ꯎꯃꯦꯁ ꯂꯥꯏꯁ꯭ꯔꯝ ꯈꯔ ꯀꯨꯏꯔꯦ ꯑꯩ ꯄꯥꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯀꯣꯏꯁꯟꯗꯣ ꯀꯣꯏꯁꯟ 2-3ꯗꯤ ꯍꯪꯈ꯭ꯔꯦ ꯁꯠ ꯌꯥꯡꯗꯦ ꯑꯩꯅꯀꯣ ꯇꯥꯏꯒꯔꯥꯁ ꯑꯇꯣꯞꯄ ꯆꯪꯉꯛꯏꯁꯤꯡꯁꯤꯁꯨ ꯈꯔ ꯇꯥꯔꯨꯔꯒ ꯃꯣꯏꯁꯨ ꯁꯔꯨꯛ ꯌꯥꯁꯜꯂꯛꯑꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥꯅ ꯈꯟꯕꯒꯤꯅꯦꯕ ꯑꯗꯨꯕꯨ ꯇꯥꯏꯒꯔꯥꯁꯅ ꯑꯣꯏꯅ ꯑꯗꯨꯝ ꯌꯥꯝꯅ ꯑꯩꯅ ꯍꯦꯛ ꯍꯪꯕꯒ ꯌꯥꯝ ꯊꯨꯅ ꯑꯗꯨꯝ ꯁꯠ ꯄꯥꯎꯈꯨꯝ ꯑꯗꯨم ꯄꯤꯔꯛꯑꯦ ꯑꯗꯨꯗꯤ ꯃꯊꯪ ꯍꯪꯉꯒꯦꯀꯣ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯒꯦ ꯍꯥꯏꯕꯗꯤ ꯏꯄꯨ ꯃꯥꯏꯆꯧ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ ꯌꯥꯝ ꯂꯥꯏꯕꯅꯦ ꯁꯤꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯂꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯗꯕ ꯃꯥꯜꯂꯤ ꯅꯦꯝ ꯅꯩꯃ ꯂꯩꯃ ꯍꯥꯏꯒꯗꯕ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤꯀꯣ ꯇꯥꯏꯄꯤꯡ ꯃꯤꯁꯇꯦꯛ ꯃꯥꯜꯂꯦ ꯁꯤꯗꯤ ꯅꯦꯃ ꯇꯝꯐꯥ ꯁꯝꯕꯤ ꯆꯨꯝꯃꯦ ꯁꯤꯁꯨ ꯀꯩꯅꯣ ꯌꯥꯝꯅ ꯑꯗꯨꯝ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯁꯤꯗ ꯑꯩ ꯍꯪꯒꯗꯕ ꯑꯩ ꯑꯣꯏꯅ ꯁꯨꯝ ꯏꯀꯥꯏꯔꯛꯑꯦꯀꯣ ꯑꯩꯅ ꯍꯪꯉꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯆꯨꯝꯅ ꯑꯗꯨꯝ ꯄꯤꯔꯛꯑꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯂꯩꯃ ꯇꯝꯐꯥ ꯁꯪꯕꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯑꯗꯨꯝ ꯆꯞ ꯆꯥꯅ ꯑꯗꯨꯝ ꯈꯨꯝꯃꯒ ꯄꯤꯕꯤꯔꯛꯑꯦ ꯑꯗꯨꯗꯤ ꯃꯊꯪ ꯑꯃꯨꯛ ꯍꯪꯉꯛꯑꯒꯦꯀꯣ ꯑꯩ ꯌꯥꯝ ꯂꯥꯏꯕ ꯑꯣꯏꯅ ꯍꯪꯉꯛꯀꯦ ꯍꯟꯗꯛꯁꯨ ꯏꯄꯨ ꯃꯥꯏꯆꯧ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏꯅ ꯀꯩꯅꯣ ꯃꯥꯏꯆꯧ ꯑꯃꯒ ꯊꯦꯡꯅꯈꯤꯕꯀꯣ ꯊꯦꯡꯅꯔꯤꯕ ꯃꯥꯏꯆꯧꯗꯣ ꯀꯅꯥꯒ ꯊꯦꯡꯅꯈꯤꯒꯦ ꯁꯠ ꯌꯥꯡꯉꯣꯃꯤ ꯁꯤꯁꯇꯔ ꯅꯨꯡꯁꯤꯕꯤ ꯍꯣꯏ ꯑꯩ ꯁꯠ ꯌꯥꯡꯉꯦ ꯃꯥꯏꯆꯧ ꯑꯃꯒ ꯊꯦꯡꯅꯈꯤ ꯏꯄꯨ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏꯒ ꯑꯗꯣ ꯀꯔꯝꯕ ꯃꯥꯏꯆꯧꯅꯣ ꯑꯗꯨ ꯃꯃꯤꯡꯗꯣ ꯌꯥꯝ ꯊꯨꯅ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯉꯥꯏꯔꯦ ꯄꯥꯎꯈꯨꯝ ꯉꯥꯏꯔꯦ ꯍꯧꯖꯤꯛ ꯍꯪꯈ꯭ꯔꯤꯗꯣ ꯍꯥꯏꯕꯗꯤ ꯆꯥꯡꯌꯦꯡꯅꯩꯗꯅꯀꯣ ꯃꯥꯏꯆꯧ ꯑꯃ ꯊꯦꯡꯅꯔꯒ ꯃꯥꯏꯆꯧꯗꯣ ꯀꯅꯥꯅꯣ ꯍꯪꯕꯅꯦꯕ ꯁꯣꯔꯤ ꯁꯤꯃꯗꯤ ꯄꯥꯎꯈꯨꯝ ꯈꯨꯝꯗ꯭ꯔꯦꯀꯣ ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯗꯣꯔꯛꯑꯒꯦ ꯏꯄꯨ ꯃꯥꯏꯆꯧ ꯗꯦꯕꯤꯄꯥꯒ ꯏꯄꯨ ꯃꯥꯏꯆꯧ ꯗꯦꯕꯤꯄꯥꯒ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯍꯥꯏꯕꯗꯤ ꯑꯍꯥꯟꯕꯗ ꯏꯄꯨ ꯃꯥꯏꯆꯧ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏꯅ ꯍꯥꯟꯅ ꯈꯥꯡꯄꯣꯛꯁꯪꯗꯣ ꯈꯥꯡꯄꯣꯛꯁꯪꯒꯤ ꯃꯥꯅ ꯀꯩꯅꯣ ꯎꯈꯣꯡ ꯑꯃ ꯂꯧꯊꯣꯛꯑꯀꯥꯟꯗ ꯃꯩ ꯊꯥꯔꯒ ꯃꯥꯅ ꯆꯥꯛ ꯊꯣꯡꯉꯒ ꯆꯥꯔꯨꯕꯗꯣ ꯑꯗꯨꯗꯒꯤ ꯁꯥꯎꯔꯒ ꯃꯥꯒꯤ ꯂꯧ ꯎꯕꯗꯁꯨ ꯑꯃꯨꯛ ꯏꯁꯤꯡ ꯅꯣꯡ ꯑꯃ ꯇꯥꯍꯟꯗ꯭ꯔꯦꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯈꯣꯏ ꯑꯅꯤꯁꯦ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯊꯦꯡꯅꯔꯦ ꯈꯪꯅꯔꯦ ꯑꯗꯨꯗꯒꯤ ꯆꯥꯛ ꯀꯧꯅꯔꯦ ꯆꯥꯡꯌꯦꯡ ꯀꯌꯥ ꯑꯃ ꯇꯧꯈ꯭ꯔꯦꯕ ꯅꯪ ꯉꯁꯤꯒꯤꯗꯣ ꯌꯥꯝ ꯁꯥꯡꯉꯦ ꯇꯦꯟꯅ ꯍꯪꯉꯣ ꯇꯦꯟꯅ ꯍꯪꯉꯒꯦꯀꯣ ꯑꯗꯨꯗꯤ ꯀꯔꯤ ꯑꯃꯨꯛ ꯑꯣ ꯏꯄꯨ ꯃꯥꯏꯆꯧ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏꯒꯤ ꯑꯣꯖꯥꯗꯣ ꯃꯍꯥꯛꯅ ꯃꯍꯩ ꯏꯍꯥꯟ ꯍꯥꯟꯅ ꯇꯝꯈꯤꯕ ꯑꯣꯖꯥꯗꯣ ꯀꯅꯥꯅꯣ ꯁꯤꯗꯤ ꯇꯦꯜꯂꯝꯃꯅꯤꯗ ꯀꯅꯥꯅꯣ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯀꯣꯏꯁꯟꯁꯨ ꯂꯣꯏꯁꯜꯂꯁꯤ ꯑꯩ ꯐꯅꯌꯥꯝ ꯍꯪꯉꯦ ꯑꯗꯨꯒ ꯇꯥꯏꯒꯔꯥꯁꯅ ꯑꯗꯨꯝ ꯆꯨꯝꯅ ꯂꯣꯏꯅ ꯈꯨꯝꯃꯛꯑꯦ ꯁꯤꯒꯤ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡꯁꯦ ꯌꯥꯝ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯍꯟꯕꯁꯦ ꯇꯥꯏꯒꯔꯥꯁꯅ ꯑꯣꯏꯔꯦ ꯏꯄꯨ ꯃꯥꯏꯆꯧ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯃꯥꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯍꯧꯈꯤꯕ ꯑꯣꯖꯥꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯗꯤ ꯑꯩꯅ ꯍꯥꯏꯗꯣꯔꯛꯑꯗꯕꯅꯤ ꯁꯣꯔꯤ ꯁꯤꯃꯁꯨ ꯑꯗꯨꯝ ꯍꯥꯏꯗꯣꯔꯛꯑꯒꯦꯀꯣ ꯑꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯤꯡꯊꯥꯡꯕꯝ ꯃꯣꯌꯥꯗꯒꯤ ꯃꯍꯩ ꯇꯝꯕ ꯍꯧꯈꯤꯅ ꯑꯩꯅ ꯃꯃꯥꯡꯗ ꯄꯟꯖꯈ꯭ꯔꯕꯅꯤ ꯆꯤꯡꯊꯥꯡꯕꯝ ꯃꯣꯌꯥꯗꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯈꯤꯅ ꯍꯥꯏꯕ
ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦ ꯑꯔꯣꯏꯕ ꯀꯣꯏꯁꯟ ꯑꯣꯏꯅ ꯍꯪꯉꯁꯤ ꯇꯥꯏꯒꯔꯥꯁ ꯉꯁꯤꯒꯤ ꯀꯣꯏꯁꯟꯁꯤꯡꯁꯦ ꯇꯥꯏꯒꯔꯥꯁ ꯈꯛꯇꯅꯤ ꯑꯗꯨꯝ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏꯁꯦ ꯑꯇꯩ ꯀꯅꯥꯝꯇ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯃꯨꯟꯅ ꯇꯥꯕꯤꯕꯁꯨ ꯇꯥꯏꯒꯔꯥꯁ ꯈꯛꯇꯅꯤ ꯑꯗꯨ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡꯁꯦ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯍꯟꯕꯁꯨ ꯑꯣꯏꯔꯦ ꯑꯇꯩꯁꯤꯡꯁꯦ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯌꯦꯡꯉꯒ ꯂꯩꯔꯦ ꯄꯥꯎꯈꯨꯝ ꯈꯨꯝꯃꯤ ꯈꯨꯝꯗꯦ ꯍꯥꯏꯕꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇ꯭ꯔꯦ ꯑꯧ ꯃꯊꯪꯗꯗꯤ ꯈꯔ ꯇꯦꯟꯅ ꯄꯥꯎ ꯁꯥꯡꯃꯜꯂꯦ ꯍꯣꯏ ꯌꯥꯝꯗꯤ ꯁꯥꯡꯉꯦ ꯃꯣꯏꯅ ꯂꯥꯏꯔꯤꯛꯁꯤꯗ ꯏꯕꯤꯔꯝꯕꯗ ꯌꯥꯝ ꯁꯥꯡꯅ ꯏꯕꯤꯔꯝꯃꯦ ꯑꯗꯨꯗꯨꯅꯅꯤ ꯌꯨꯝꯗ ꯂꯩꯔꯗꯤ ꯌꯥꯒꯗꯧꯕ ꯑꯣꯀꯦ ꯑꯗꯨꯗꯤ ꯑꯩꯅ ꯑꯗꯨꯝ ꯃꯃꯥꯡꯗꯁꯨ ꯏꯄꯨ ꯃꯥꯏꯆꯧ ꯈꯨꯗꯤꯡꯒꯤ ꯏꯔꯣꯏ ꯂꯣꯏꯕ ꯀꯣꯏꯁꯟꯗ ꯑꯗꯨꯝ ꯍꯪꯕ ꯈꯪꯗꯕꯁꯨ ꯌꯥꯗ꯭ꯔꯕ ꯀꯣꯏꯁꯟ ꯑꯃ ꯍꯪꯉꯛꯑꯒꯦ ꯁꯤꯗꯤ ꯀꯝꯄꯜꯁꯔꯤꯅꯤ ꯏꯄꯨ ꯃꯥꯏꯆꯧ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏꯁꯦ ꯀꯔꯝꯕ ꯃꯐꯝꯗ ꯀꯔꯤ ꯑꯣꯏꯅ ꯂꯥꯡꯒꯣꯟꯈꯤꯕꯒꯦ ꯁꯤꯁꯤꯃꯇꯪꯒ ꯈꯨꯝꯕꯤꯔꯛꯑꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡꯁꯤꯒꯤ ꯑꯔꯣꯏꯕ ꯀꯣꯏꯁꯟ ꯑꯣꯏꯖꯒꯦ ꯍꯥꯏꯕꯗꯤ ꯏꯄꯨ ꯃꯥꯏꯆꯧ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏꯁꯦ ꯀꯔꯤ ꯑꯣꯏꯅ ꯂꯥꯡꯒꯣꯟꯈꯤꯕꯒꯦ ꯍꯥꯏꯕ ꯈꯪꯗ꯭ꯔꯒꯁꯨ ꯈꯤꯇꯪ ꯍꯪꯒꯠꯂꯀꯥꯟꯗ ꯇꯥꯔꯣ ꯑꯩꯅ ꯄꯥꯊꯣꯛꯄ ꯃꯇꯝꯗ ꯏꯔꯣꯏ ꯂꯣꯏꯕ ꯁꯔꯨꯛꯇꯣ ꯑꯗꯨꯗ ꯌꯥꯎꯈꯤꯕꯅꯤ ꯑꯣ ꯈꯨꯝꯃꯛꯑꯦ ꯂꯥꯡꯒꯣꯜꯗ ꯂꯤ ꯑꯣꯏꯅ ꯍꯧꯗꯨꯅ ꯂꯥꯡꯒꯣꯟꯈꯤ ꯏꯙꯧ ꯊꯥꯡꯆꯤꯡ ꯍꯥꯏꯅ ꯌꯨꯖꯔ ꯅꯦꯝ ꯂꯩꯕ ꯏꯕꯨꯡꯁꯤꯅ ꯍꯥꯏꯕꯤꯔꯛꯄꯅꯦ ꯑꯗꯣ ꯍꯣꯏ ꯏꯕꯨꯡꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯂꯤ ꯑꯣꯏꯅ ꯂꯥꯡꯒꯣꯟꯈꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯑꯦ ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏ ꯄꯥꯊꯣꯛꯄꯗꯁꯨ ꯃꯔꯣꯜ ꯑꯩꯅ ꯄꯥꯊꯣꯛꯄꯒꯤ ꯑꯩꯒꯤ ꯁꯤꯒꯤ ꯂꯥꯏꯔꯤꯛꯀꯤ ꯃꯔꯣꯜꯗꯒꯤꯁꯨ ꯂꯥꯏꯔꯤꯛꯀꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯃ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯗꯣ ꯄꯥꯎꯈꯨꯝ ꯇꯥꯏꯒꯔꯥꯁꯅ ꯈꯨꯝꯃꯛꯀꯗꯧꯔꯤꯔꯥ ꯑꯗꯨꯒ ꯏꯙꯧ ꯊꯥꯡꯆꯤꯡ ꯑꯅ ꯌꯨꯖꯔ ꯅꯦꯝ ꯂꯩꯕꯁꯤꯅꯁꯨ ꯍꯥꯏꯐꯦꯠꯇꯪ ꯍꯪꯒꯠꯂꯒ ꯇꯥꯕꯤꯒꯗ꯭ꯔꯥ ꯏꯙꯧ ꯊꯥꯡꯆꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯂꯤ ꯑꯣꯏꯅ ꯂꯥꯡꯒꯣꯟꯈꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯊꯝꯕꯤꯔꯛꯏ ꯁꯤꯃꯁꯨ ꯑꯩꯈꯣꯏ ꯂꯧꯁꯤꯟꯖꯔꯦ 1749 ꯏꯉꯥꯒꯤ ꯀꯨꯟꯒ ꯃꯥꯄꯟꯅꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯂꯥꯡꯒꯣꯟꯈꯤ ꯍꯥꯏꯗꯧꯕ ꯃꯥꯜꯂꯤꯀꯣ ꯑꯗꯨ ꯑꯗꯨ ꯊꯕꯥꯜ ꯆꯨꯝꯃꯦ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯒ ꯊꯥ ꯂꯣꯏꯅ ꯆꯨꯝꯃꯦ ꯃꯇꯝꯁꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯤꯈꯥꯂꯣꯡ ꯑꯣꯏꯅ ꯂꯥꯡꯒꯣꯟꯈꯤ ꯂꯤꯈꯥꯂꯣꯡ ꯑꯣꯏꯅ ꯂꯥꯡꯒꯣꯟꯈꯤ ꯑꯋꯥꯡ ꯍꯔꯝ ꯉꯥꯛꯈꯤꯅ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯗꯨꯃꯁꯨ ꯅꯤꯡꯁꯤꯡꯖꯒꯦ ꯍꯥꯏꯕꯗꯤ 1749 ꯆꯨꯝꯃꯦꯕ ꯇꯥꯏꯒꯔꯥꯁꯅ 1749 ꯁꯤꯁꯨ ꯆꯨꯝꯃꯦ ꯑꯗꯨꯒ ꯏꯉꯥꯒꯤ ꯀꯨꯟꯒ ꯃꯥꯄꯟꯅꯤ ꯄꯥꯟꯕ ꯑꯗꯨꯒ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯁꯤꯁꯨ ꯂꯣꯏꯅ ꯆꯨꯝꯃꯦ ꯑꯗꯨꯒ ꯂꯤꯈꯥꯂꯣꯡ ꯑꯣꯏꯅ ꯂꯥꯡꯒꯣꯟꯈꯤ ꯀꯔꯝꯕ ꯃꯐꯝꯗ ꯑꯋꯥꯡ ꯍꯔꯝꯁꯦ ꯑꯋꯥꯡ ꯁꯥꯏꯠꯁꯦ ꯃꯥꯅ ꯉꯥꯛꯑꯒ ꯂꯩꯈꯤꯅ ꯍꯥꯏꯕ ꯊꯥꯒꯠꯆꯔꯤ ꯇꯥꯏꯒꯔꯥꯁ ꯑꯗꯨꯒ ꯏꯙꯧ ꯊꯥꯡꯆꯤꯡꯁꯨ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯗꯤꯁꯀꯁꯟꯁꯤꯗ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯕꯤꯕ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯁꯇꯔꯗꯦꯗꯁꯨ ꯁꯣꯏꯗꯅ ꯑꯇꯣꯞꯄ ꯏꯄꯨ ꯃꯥꯏꯆꯧ ꯑꯃꯒꯤ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯈꯟꯅ ꯅꯩꯅꯕꯗꯨ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯕꯤꯌꯣ ꯉꯁꯤꯗꯤ ꯌꯥꯝ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯗꯨꯝ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯔꯅꯗꯤ ꯌꯥꯝ ꯍꯦꯟꯅ ꯑꯗꯨꯝ ꯊꯋꯥꯏ ꯌꯥꯎꯅ ꯌꯥꯎꯕꯤꯕꯁꯦ ꯁꯤꯒꯤꯗꯃꯛꯇꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯃꯊꯪꯒꯤ ꯁꯇꯔꯗꯦꯒꯤ ꯄꯨꯡ 3ꯗꯒꯤꯅ 4 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩ ꯁꯣꯏꯗꯅ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯂꯤꯈꯥꯂꯣꯡ ꯍꯥꯞꯄꯝꯗ꯭ꯔꯦ ꯈꯪꯗꯤ ꯈꯪꯉꯦ ꯍꯣꯏ ꯈꯪꯕꯗꯨꯅꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯌꯥꯝ ꯍꯦꯟꯅꯁꯨ ꯑꯗꯨꯝ ꯃꯃꯨꯠ ꯇꯥꯅ ꯃꯨꯟꯅ ꯁꯣꯛ ꯑꯗꯨꯒ ꯊꯕꯥꯜ ꯂꯣꯏꯅ ꯏꯕꯤꯔꯛꯑꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯄꯦꯟꯕ ꯀꯩꯁꯨ ꯂꯩꯖꯗ꯭ꯔꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯁꯇꯔꯗꯦ ꯉꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯕꯥꯏ ꯃꯌꯥꯝ